ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯒꯦꯅ ꯈꯟꯖꯔꯝꯕꯅꯤ ꯑꯞꯂꯣꯗ ꯇꯧꯒꯦꯅ ꯈꯜꯂꯝꯕꯗꯣ ꯉꯁꯤꯁꯦ ꯉꯝꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯈꯤꯇꯪ ꯆꯤꯟꯕ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯃꯔꯝꯅ ꯑꯗꯣ ꯁꯨꯝ ꯂꯥꯏꯚ ꯂꯥꯛꯀꯦꯅ ꯂꯥꯛꯄꯅꯤ ꯑꯗꯣꯝꯁꯨ ꯑꯦꯛꯇꯤꯚ ꯂꯩꯕ ꯇꯥꯔꯒꯗꯤ ꯚꯤꯗꯤꯑꯣꯁꯤ ꯖꯣꯏꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯤ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯗ ꯚꯤꯗꯤꯑꯣꯗꯤ ꯑꯞꯂꯣꯗ ꯇꯧꯔꯦꯕ ꯌꯨꯇꯨꯕꯁꯤꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯏ ꯃꯇꯧ ꯀꯔꯝꯅ ꯌꯨꯇꯨꯕꯁꯤꯗ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯄꯩꯁꯥ ꯇꯥꯟꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗꯅꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯃꯁꯨꯡ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯩꯒꯨꯝꯕ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯁꯤꯡ ꯆꯦꯛ ꯇꯧꯕꯒꯤ ꯑꯣꯞꯁꯟꯗꯨꯁꯨ ꯉꯁꯤ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯀꯩ ꯁꯣꯏꯕꯒꯦ ꯈꯣꯠꯄꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏ ꯑꯍꯥꯟꯕꯗ ꯍꯥꯏ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯦ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯦ ꯅꯨꯡꯊꯤꯟꯁꯦ ꯑꯩꯈꯣꯏ ꯂꯧ ꯈꯔ ꯍꯤꯗꯥꯛ ꯈꯔ ꯀꯥꯞꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯒꯤ ꯇꯥꯏꯃꯤꯡꯁꯤꯃ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯁꯨꯠ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯃ ꯃꯇꯝ ꯆꯥꯅ ꯐꯪꯍꯧꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯃꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯅ ꯁꯟꯗꯦ ꯑꯣꯏꯕꯁꯤꯗ ꯑꯩꯅ ꯁꯨꯝ ꯂꯥꯏꯚ ꯂꯥꯛꯆꯒꯦ ꯑꯗꯨꯅ ꯈꯔ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯉꯁꯤꯁꯦ ꯂꯥꯏꯚ ꯂꯥꯛꯆꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯉꯦꯅ ꯈꯜꯂꯁꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯉꯒ ꯑꯔꯅꯤꯡ ꯇꯧꯕ ꯌꯥꯏ ꯌꯨꯇꯨꯕ ꯆꯦꯅꯦꯜꯁꯤꯗ ꯑꯁꯦꯡꯕꯅꯤ ꯃꯇꯧ ꯀꯔꯝꯅ ꯑꯔꯅꯤꯡ ꯇꯧꯒꯗꯒꯦ ꯃꯁꯤꯒꯤꯗꯃꯛꯇ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥ ꯈꯔ ꯂꯩꯔꯤ ꯈꯪꯕꯁꯤꯡꯗꯤ ꯈꯪꯕꯤꯔꯝꯂꯒꯅꯤ ꯈꯪꯗꯕꯉꯩꯒꯤ ꯍꯥꯏꯖꯒꯦ ꯑꯍꯥꯟꯕꯁꯤꯗ ꯑꯩꯈꯣꯏ 4,000 ꯑꯋꯥꯔ ꯋꯥꯆ ꯇꯥꯏꯝ ꯄꯨꯡ 10,000 ꯀꯣ ꯑꯗꯒꯤ 1,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯣꯏꯒꯗꯕꯅꯦꯕ ꯍꯥꯏꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤ ꯀꯝꯄ꯭ꯂꯤꯠ ꯇꯧꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ 365 ꯗꯦꯖꯀꯤ ꯃꯅꯨꯡꯗ ꯑꯣꯏꯕ ꯑꯣꯏꯒꯗꯕꯀꯣ ꯑꯗꯣꯝꯒꯤ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯁꯤꯡ ꯑꯁꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯔ ꯃꯇꯨꯡꯗ ꯑꯔꯅꯤꯡ ꯇꯧꯕ ꯌꯥꯏ ꯔꯣꯁꯟ AKHꯅ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯏꯀꯣ ꯂꯥꯛꯆꯔꯦ ꯃꯌꯥꯝꯕ ꯍꯧꯔꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤ ꯁꯣꯔꯠꯇ ꯍꯥꯟꯅ ꯍꯥꯡꯕꯅꯤ ꯔꯤꯌꯦꯛꯁꯟ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣꯔꯠꯇ ꯔꯤꯌꯦꯛꯁꯟ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯀꯣ ꯑꯩꯈꯣꯏꯅ ꯆꯦꯅꯦꯜ ꯍꯥꯡꯕꯗ ꯑꯩꯈꯣꯏ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯚ꯭ꯌꯨ ꯂꯥꯛꯄꯗꯨꯅꯤ ꯚ꯭ꯌꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯀꯗꯒꯦ ꯃꯔꯨꯑꯣꯏꯅ SEOꯁꯦ ꯆꯦꯅꯦꯜꯒꯤ ꯁꯤꯅꯤ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯣ ꯑꯩꯅ ꯈꯪꯕ ꯅꯣꯂꯦꯖ ꯈꯨꯗꯤꯡꯃꯛ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯑꯣꯟꯂꯥꯏꯟ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕ ꯚꯤꯗꯤꯑꯣꯅꯤ ꯆꯦꯅꯦꯜꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯌꯨꯇꯨꯕꯀꯤ ꯁꯤꯁꯨ ꯑꯔꯅꯤꯡ ꯂꯣꯝꯗ ꯂꯥꯛꯑꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯨꯇꯨꯕꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥꯗꯤ ꯑꯔꯅꯤꯡ ꯊꯥꯒꯤ ꯃꯜꯂꯤꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯜꯂꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯕ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏ ꯀꯟꯇꯦꯟꯁꯤꯡ ꯏꯁꯥꯒꯤ ꯀꯟꯇꯦꯟꯁꯤꯡ ꯀ꯭रिꯌꯦꯠ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯔꯅꯤꯡ ꯇꯧꯕ ꯌꯥꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯇꯥꯟ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯀꯩꯗꯧꯕ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯁꯤ ꯍꯥꯏꯔꯤꯕꯁꯤꯗ ꯇꯧꯕꯇꯕꯨ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯔꯛ ꯇꯧꯕ ꯑꯃ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯁꯦ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯑꯞꯂꯣꯗ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯛꯈ꯭ꯔꯒꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯃꯌꯥꯝ ꯃꯔꯝ ꯑꯁꯤꯅ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯗ ꯚꯤꯗꯤꯑꯣ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯄꯣꯁט ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗ ꯇꯧꯕꯤꯌꯨ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯝꯇꯪ ꯄꯤꯖꯒꯦ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯁꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯔꯦꯅ ꯈꯜꯂꯁꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃ ꯇꯧꯔꯦꯕ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯃ ꯇꯧ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕ ꯑꯣꯐꯤꯁꯇꯨ ꯀꯥꯕ ꯃꯊꯧ ꯇꯥꯏꯀꯣ ꯀꯥꯕ ꯃꯊꯧ ꯇꯥꯏ ꯀꯥꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯁꯦꯂꯔꯤ ꯐꯪꯉꯣꯏꯕ ꯈꯨꯗꯝꯅꯤ ꯃꯌꯥꯝ ꯃꯁꯤ ꯌꯨꯇꯨꯕꯇꯁꯨ ꯁꯤꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯁꯨ ꯗꯦꯂꯤꯒꯤ ꯋꯥꯔꯛ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯤꯡ ꯚ꯭ꯌꯨ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯔꯒ ꯑꯔꯅꯤꯡ ꯇꯧꯕ ꯌꯥꯏꯑꯕ ꯁꯤꯗ ꯅꯠꯇꯦ ꯋꯦ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯀꯩꯒꯨꯝꯕ ꯆꯦꯅꯦꯜ ꯑꯆꯧꯕꯁꯤꯡꯁꯦ ꯃꯈꯣꯏ ꯁ꯭ꯄꯣꯟꯁꯔꯁꯤꯞ ꯐꯪꯉꯤ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯄꯦꯗ ꯄ꯭ꯔꯣꯃꯣꯁꯟ ꯀꯥꯏꯅ ꯃꯊꯛꯇꯒ ꯊꯥꯕꯗꯣ ꯚꯤꯗꯤꯑꯣꯒꯤꯗꯀꯣ ꯃꯈꯣꯏꯁꯨ ꯑꯗꯨꯗꯒꯤꯁꯨ ꯄꯩꯁꯥ ꯇꯥꯜꯂꯤꯅꯤ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯨꯡꯗ ꯈꯟꯅꯁꯤ ꯑꯗꯣ ꯑꯗꯣꯝ ꯆꯦꯅꯦꯜꯁꯦ ꯆꯦꯛ ꯇꯧꯁꯤ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯕꯁꯦ ꯑꯁꯣꯏꯕ ꯈꯣꯠꯁꯣꯏꯕ ꯂꯩ ꯍꯥꯏꯅ ꯌꯦꯡꯕꯤꯔꯛꯎ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯉꯥꯛꯇꯪ ꯐ꯭ꯔꯤ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯃꯌꯥꯝꯒꯤꯗꯃꯛꯇ ꯆꯦꯛ ꯇꯧꯖꯒꯦ ꯑꯩꯁꯤ ꯔꯦꯗꯤꯗ ꯂꯩꯔꯕꯅꯤ ꯃꯌꯥꯝ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯚꯥꯏ ꯎꯅꯈ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯁꯦꯡꯅ ꯐꯖ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯂꯥꯏꯛ ꯇꯧꯕꯤꯌꯣ ꯍꯧꯖꯤꯛ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣ ꯃꯌꯥꯝꯗ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯁꯤ ꯚ꯭ꯌꯨꯋꯔꯁꯦ 2-3 ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯚ꯭ꯌꯨꯋꯔꯁ 2-3 ꯈꯛ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯁꯨ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯝꯇ ꯏꯟꯇꯔꯦꯁ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯂꯥꯛꯄꯗ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯕ꯭ꯔꯣ ꯗ꯭ꯔꯥꯒꯣꯟ ꯚꯔꯁꯦꯁ ꯇꯥꯏꯒꯔꯒꯤ ꯀꯃꯥꯏꯅ ꯁꯥꯟꯅꯒꯅꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯗ꯭ꯔꯥꯒꯣꯟ ꯚꯔꯁꯦꯁ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯂꯥꯏ ꯑꯩꯁꯨ ꯒꯦꯃꯤꯡꯗꯗꯤ ꯄ꯭ꯔꯣꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯨ ꯒꯦꯝ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯩ ꯃꯃꯥꯡꯗ ꯑꯩꯅ ꯁꯥꯟꯅꯕ ꯒꯦꯝꯁꯤꯡꯗꯤ ꯗ꯭ꯔꯥꯒꯣꯟ ꯚꯔꯁꯦꯁ ꯇꯥꯏꯒꯔꯁꯤꯃꯗꯤ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯂꯣꯠ ꯁ꯭ꯄꯤꯟ ꯑꯣꯜꯂꯒ ꯑꯔꯅꯤꯡ ꯇꯧꯕ ꯌꯥꯏ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯒꯦꯝꯗꯒꯤ ꯗꯦꯂꯤꯒꯤ ꯑꯩꯈꯣꯏ 2,000 3,000 200-300 ꯔꯨꯄꯤꯁ ꯌꯥꯝ ꯂꯥꯏꯅ ꯇꯥꯟꯕ ꯌꯥꯏꯑꯕ ꯑꯍꯦꯟꯕꯗꯤ ꯈꯟꯕꯤꯒꯅꯨ ꯑꯍꯦꯟꯕ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯍꯦꯟꯕꯔꯣꯝꯗ ꯆꯦꯟꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥꯡꯕ ꯌꯥꯏꯑꯕ ꯄꯩꯁꯥ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯗꯣ ꯑꯗꯣꯝꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜꯅꯆꯤꯡꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯕꯁꯤꯗ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯂꯥꯏቭ ꯑꯁꯤꯗ ꯆꯦꯛ ꯇꯧꯗꯣꯏꯅꯤ ꯍꯧꯖꯤꯛ ꯑꯗꯣꯝꯅ ꯍꯥꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯌꯨꯇꯨꯕꯇꯒꯤ ꯑꯔꯅꯤꯡ ꯇꯧꯕ ꯌꯥꯏꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯔꯣ ꯏꯌꯥꯝꯕ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯑꯅꯧꯕ ꯑꯣꯏꯕꯅꯤꯅ ꯅꯤꯌꯣꯝ ꯐꯖꯅ ꯈꯪꯗ꯭ꯔꯤ ꯍꯥꯏꯌꯦ ꯑꯗꯣ ꯆꯦꯅꯦꯜ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯔꯣꯁꯟ
ꯆꯦꯛ ꯇꯧꯕꯤꯌꯣ ꯍꯥꯏꯌꯦ ꯑꯗꯣ ꯆꯦꯅꯦꯜ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯆꯦꯛ ꯇꯧꯖꯔꯛꯀꯦ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠ ꯑꯣꯏꯒꯗ꯭ꯔꯣ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯞꯗꯦꯠ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯌꯥ ꯋꯥꯔꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅꯤ ꯍꯥꯏꯕꯁꯤ ꯁꯤꯖꯤꯟꯅꯔꯤꯁꯦ 53-54 ꯃꯤꯂꯤꯌꯟꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯁꯤ ꯂꯩꯔꯤꯁꯦ ꯑꯗꯒꯤ ꯌꯥꯝ ꯊꯨꯅ ꯒ꯭ꯔꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯁꯤꯖꯤꯟꯅꯔꯤ ꯍꯧꯖꯤꯛ ꯑꯩꯁꯨ ꯑꯗꯣ ꯈꯔ ꯁꯪꯗꯗꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯡꯁꯨ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯖꯗꯕꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯗꯦꯂꯤ ꯁꯥꯏꯄꯔ ꯗꯦꯂꯤ ꯀꯣꯝꯕꯣ ꯑꯃꯁꯨꯡ ꯍꯥꯏꯔꯤꯕꯗꯨꯗ ꯃꯈꯣꯏꯒꯤ ꯒꯦꯝꯒꯤ ꯀꯤꯅꯆꯤꯡꯕ ꯂꯩꯕꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯁꯣꯏꯗꯅ ꯂꯧꯁꯤꯟꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯈꯣꯏꯅ ꯄꯤꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯇꯣꯀꯟꯗꯣ ꯐꯪꯉ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯋꯤꯗ꯭ꯔꯣꯜ ꯇꯧꯕ ꯌꯥꯗꯣꯏꯅꯦꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕꯗꯨ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠꯁꯦ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯗꯨꯝ ꯑꯣꯏꯕꯅꯦ ꯔꯣꯁꯟ SKH ꯍꯥꯏꯕꯀꯣ ꯕ꯭ꯔꯣꯅ ꯅꯍꯥꯟ ꯊꯥꯒꯠꯂꯛꯄ ꯔꯤꯐꯔ ꯑꯦꯟ ꯑꯥꯔꯟ ꯄꯇꯤꯗꯨꯗ 100 ꯃꯨꯠꯈ꯭ꯔꯦ ꯕ꯭ꯔꯣ ꯒꯦꯝ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯕꯗꯣ ꯒꯦꯝ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯒꯦꯝ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯛꯁ ꯂꯩ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯇꯥꯏꯝ ꯄꯥꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯅꯥꯅ ꯈꯪꯕ ꯄꯣꯠ ꯅꯠꯇꯦꯕ ꯒꯦꯝ ꯍꯥꯏꯁꯤꯗꯤꯀꯣ ꯁꯤ ꯂꯥꯛꯀꯅꯤ ꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯌꯥꯝ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯩꯅ ꯍꯥꯟꯅ ꯚꯤꯗꯤꯑꯣꯗ ꯋꯥꯔꯅꯤꯡ ꯄꯤꯔꯛꯏꯗꯣ ꯑꯩ ꯑꯌꯥꯝꯕꯅꯁꯨ ꯒꯦꯝ ꯁꯥꯟꯅꯗꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒꯦꯝꯁꯦ ꯑꯩꯈꯣꯏ ꯑꯦꯗꯤꯛꯁꯟ ꯆꯨꯕ ꯌꯥꯏ ꯍꯥꯏꯗꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪꯒꯨꯝꯕ ꯁꯥꯟꯅꯩꯌꯦꯕ ꯁꯦꯡꯅ ꯑꯗꯣ ꯅꯣꯂꯦꯖꯇꯤ ꯐꯅ ꯂꯩ ꯒꯦꯝꯒꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤ ꯔꯣꯁꯟ SKH ꯑꯩꯈꯣꯏ ꯊꯤ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯌꯦꯡꯉꯁꯤ ꯍꯥꯏꯔꯤꯕꯁꯤ ꯃꯥꯒꯤ ꯍꯥꯟꯅ ꯆꯦꯅꯦꯜꯁꯦ ꯆꯦꯛ ꯇꯧꯖꯔꯒꯦꯀꯣ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯌꯦꯡꯉꯁꯤ ꯔꯣꯁꯟ SKH ꯔꯣꯁꯟ HKHꯀꯤꯁꯦ 136 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯕꯁꯦ ꯑꯣꯏꯗꯣꯏꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯨ ꯄ꯭ꯔꯃꯣꯠ ꯇꯧꯕꯤꯌꯨ ꯁꯣꯏꯗꯅ ꯄ꯭ꯔꯃꯣꯠ ꯇꯧꯖꯔꯛꯀꯅꯤ ꯑꯩꯅ ꯑꯗꯣ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝ ꯃꯇꯝ ꯈꯔ ꯅꯣꯡꯃꯗ ꯄ꯭ꯔꯃꯣꯠ ꯇꯧꯕꯗꯤ ꯉꯝꯃꯣꯏꯀꯣ ꯑꯗꯣ ꯁꯨꯝ ꯃꯇꯝ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇ ꯅꯠꯇ꯭ꯔꯒꯅ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯍꯥꯏꯕꯗꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕꯗꯨꯗ ꯐꯣꯂꯣꯋꯔ ꯌꯥꯝꯗꯕꯅꯤꯅ ꯑꯩꯅꯁꯨ ꯀꯟꯅ ꯀꯩꯅꯣ ꯇꯧꯗꯕ ꯍꯧꯖꯤꯛꯁꯦꯀꯣ ꯑꯗꯣ ꯃꯇꯝꯗꯨꯒꯤ ꯁꯣꯏꯗꯅ ꯑꯩꯅ ꯇꯧꯖꯔꯛꯀꯦ ZUGE ꯑꯗꯣ ꯀꯃꯥꯏꯅ ꯁꯥꯟꯅꯅꯤ ꯍꯥꯏꯕꯤꯔꯛꯑꯣ ꯒꯦꯝꯒꯤꯗꯨꯗꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯥꯏꯕꯅꯗꯤ ꯚꯥꯞ ꯇꯥꯔꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯒꯦꯝꯁꯤꯗꯤ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯄꯨꯖꯔꯛꯀꯦ ꯍꯥꯏꯔꯤꯕꯗꯨꯗ ꯈꯔ ꯐꯖꯅ ꯃꯨꯟꯅ ꯅꯩꯅꯗ ꯌꯥꯗꯦꯕꯀꯣ ꯑꯣꯏꯗꯣꯏꯅꯦ ꯏꯌꯥꯝꯕ ꯑꯅꯧꯕ ꯆꯦꯅꯦꯜ ꯁꯦꯝꯕ ꯔꯣꯁꯟ KHꯀꯤꯁꯦ ꯆꯨꯝꯃꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯁꯤꯀꯣ ꯔꯣꯁꯟ KHꯅ ꯚꯤꯗꯤꯑꯣꯁꯤ ꯔꯣꯁꯟ KHꯅ ꯀꯔꯤ ꯚꯤꯗꯤꯑꯣꯅꯣ ꯑꯞꯂꯣꯗ ꯇꯧꯔꯤꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯀ꯭ꯂꯤꯛ ꯇꯧꯔ ꯌꯦꯡꯁꯦ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ 42 ꯁꯨꯔꯦ ꯁꯤꯗꯩꯁꯤꯗ ꯂꯩꯔꯤꯁꯦꯀꯣ ꯑꯗꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣꯅꯤ ꯃꯥꯅ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯁꯦꯀꯣ ꯁꯣꯔꯠ ꯚꯤꯗꯤꯑꯣꯅꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯁꯣꯔꯠꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯁꯣꯔꯠꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯃꯣꯕꯥꯏꯜꯗꯒꯤ ꯂꯥꯏꯚ ꯊꯥꯕ ꯑꯣꯏꯕꯅꯤꯅ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯠꯂꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯑꯇꯩ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯑꯣꯏꯅꯕꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯅ ꯇꯧꯖꯔꯤꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯈꯪꯕ ꯅꯣꯂꯦꯖꯇꯣ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯑꯍꯥꯟꯕꯗ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯑꯕꯥꯎꯠ ꯁꯦꯛꯁꯟꯁꯤꯗ ꯂꯥꯛꯑꯁꯤ ꯀꯔꯤ ꯑꯗꯣꯝꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯊꯥꯔꯤꯕ ꯄꯣꯠꯁꯦꯀꯣ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦ ꯆꯦꯅꯦꯜ ꯑꯁꯤ ꯃꯇꯝꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯁ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯤꯁꯤꯃ ꯑꯗꯨꯝ ꯍꯥꯞꯄꯤꯔꯣ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯈꯤꯇꯪ ꯁꯥꯡꯅ ꯏꯕꯤꯌꯣ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗ ꯏꯔꯤꯁꯦ ꯑꯗꯣ ꯁꯤꯁꯤꯃ ꯁꯣꯏꯗꯅ ꯁꯥꯡꯅ ꯏꯕꯤꯔꯣ ꯑꯗꯒꯤ ꯁꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯦꯛꯇ ꯀ꯭ꯂꯤꯛ ꯇꯧꯔꯁꯤꯀꯣ ꯁꯤꯒꯤꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯄ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤ ꯈꯔ ꯂꯩꯊꯖꯒꯦꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯇꯧꯔꯤꯁꯦꯀꯣ ꯈꯤꯇꯪ ꯕ꯭ꯔꯣꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯕ꯭ꯔꯣꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯂꯩꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯒ꯭ꯔꯤꯟ ꯏꯁꯀ꯭ꯔꯤꯟꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯒ꯭ꯔꯤꯟ ꯏꯁꯀ꯭ꯔꯤꯟ ꯇꯧꯕꯁꯤꯗ ꯏꯁꯥꯒꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯤꯌꯨ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯏꯕ ꯑꯁꯦꯡꯕꯗꯤ ꯃꯌꯥꯝ ꯚꯣꯏꯁ ꯑꯣꯚꯔꯁꯤꯅꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯁꯤ ꯕ꯭ꯔꯣꯒꯤꯁꯤ ꯂꯩꯁꯦ ꯃꯤꯒꯤ ꯁꯥꯎꯟꯅꯦꯕꯀꯣ ꯁꯤ ꯂꯩꯁꯦ ꯁꯤꯁꯤꯃ ꯑꯗꯨꯝ ꯆꯦꯟꯖ ꯇꯧꯊꯣꯛꯄꯤꯌꯨ ꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯂꯥꯛꯄꯗ ꯕꯦꯔꯥ ꯀꯥꯅꯤ ꯕ꯭ꯔꯣꯅ ꯍꯧꯖꯤꯛ ꯁꯥꯟꯅꯕ ꯗ꯭ꯔꯥꯒꯣꯟ ꯚꯔꯁꯦꯁ ꯇꯥꯏꯒꯔꯒꯤ ꯋꯤꯗ꯭ꯔꯣꯜ ꯅꯨꯡꯉꯥꯏꯕ ꯑꯦꯞꯁ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯋꯤꯗ꯭ꯔꯣꯜ ꯅꯨꯡꯉꯥꯏꯕ ꯑꯦꯞꯁꯦ ꯑꯩꯅ ꯑꯌꯥꯝꯕ ꯁꯥꯟꯅꯕꯁꯦ ꯔꯃꯤꯅꯣꯕꯣ ꯁꯥꯟꯅꯩ ꯑꯗꯒꯤ ꯇꯤꯟꯄꯇꯤꯗ ꯃꯥꯁꯇꯔ ꯒꯣꯜꯁꯤꯗ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯌꯥꯏ ꯇꯤꯟꯄꯇꯤ ꯃꯥꯁꯇꯔ ꯒꯣꯜ ꯑꯁꯤꯁꯨ
ꯍꯥꯏꯔꯤꯕꯁꯤ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯁꯨꯝꯕ ꯒꯦꯝꯅꯤ ꯏꯟꯁꯇꯦꯟ ꯁꯨꯄꯔꯃꯦꯟ ꯄꯤꯕ ꯑꯁꯨꯝꯕ ꯒꯦꯝ ꯑꯃꯅꯦꯕꯀꯣ ꯍꯧꯖꯤꯛꯀꯤ ꯇꯤꯟꯄꯇꯤꯁꯦ ꯑꯗꯣ ꯏꯗꯤꯠ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯒꯤ ꯔꯣꯁꯟꯒꯤꯁꯦ ꯀꯩ ꯍꯥꯏꯅꯣ ꯏꯗꯤꯠ ꯇꯧꯕ ꯚꯤꯗꯤꯑꯣꯅꯦ ꯏꯌꯥꯝꯕ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯍꯥꯏ ꯏꯗꯤꯠ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯒꯤꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯁꯤꯟꯕꯤꯌꯣ ꯏꯁꯥꯒꯤ ꯃꯤꯒꯤ ꯁꯥꯎꯟꯁꯦ ꯍꯥꯞꯄꯤꯒꯅꯨ ꯏꯗꯤꯠ ꯇꯧꯔꯁꯨ ꯌꯨꯇꯨꯕꯀꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯁꯥꯎꯟꯗꯨ ꯑꯣꯏꯅ ꯍꯥꯞꯄꯤꯌꯣꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ ꯑꯗꯣ ꯑꯇꯩ ꯑꯇꯩ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯥꯒꯤꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯣ ꯍꯣꯝ ꯁꯦꯛꯁꯟꯁꯦ ꯂꯥꯛꯑꯒꯦ ꯍꯣꯝ ꯁꯦꯛꯁꯟꯁꯦ ꯂꯥꯛꯑ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯃꯥꯒꯤꯁꯦ ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜ ꯃꯃꯤꯡꯗꯣ ꯑꯝꯇꯪꯒ ꯆꯪꯕ ꯇꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯐꯖꯩ ꯁꯤꯗꯩꯁꯤꯗ ꯍꯥꯞꯄꯤꯁꯦ ꯑꯗꯣ ꯇꯥꯏꯇꯜꯁꯤꯃꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯇꯥꯏꯇꯜꯁꯤ ꯍꯦꯁꯇꯦꯛꯁꯤ ꯈꯔ ꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯦꯁꯇꯦꯛꯁꯤꯅꯤ ꯃꯔꯨ ꯑꯣꯏꯁꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯔꯦꯡ ꯆꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯦꯁꯇꯦꯛꯁꯤ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯍꯦꯁꯇꯦꯛ ꯌꯥꯎꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯔꯦꯡ ꯆꯟꯕ ꯌꯥꯗꯦ ꯃꯔꯨꯑꯣꯏꯅ ꯍꯦꯁꯇꯦꯛꯁꯤꯅꯤ ꯑꯗꯣ ꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯁꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗ ꯁꯤ ꯏꯔꯤꯁꯦꯀꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯁꯨ ꯑꯗꯨꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯏ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗ ꯑꯁꯣꯏꯕ ꯑꯃ ꯂꯩ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯗꯣꯝꯒꯤ ꯇꯥꯏꯇꯜꯁꯦ ꯁꯤꯒ ꯆꯞ ꯃꯥꯟꯅꯅ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯑꯃ ꯍꯥꯞꯄꯤꯌꯣꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯍꯦꯛꯇ ꯌꯦꯡꯉꯣ ꯑꯗꯣꯝꯅ ꯌꯦꯡꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗꯁꯨ ꯑꯩꯅ ꯏꯔꯤꯕ ꯇꯥꯏꯇꯜꯁꯦ ꯆꯞ ꯃꯥꯟꯅꯅ ꯏꯕꯅꯦꯕ ꯑꯗꯨꯃ ꯍꯥꯞꯄꯤꯌꯣꯕ ꯃꯃꯤ LOI ꯀ꯭ꯔꯦꯠꯁꯟꯅ ꯀꯩꯅꯣ ꯀꯃꯦꯟ ꯑꯃ ꯇꯧꯕꯤꯔꯛꯑꯦ ꯕ꯭ꯔꯗꯔ ꯀꯔꯤꯒꯤ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯪꯗꯕꯁꯤꯡꯗ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯁꯤꯗꯩꯁꯤꯗ ꯍꯥꯡꯉꯤꯕꯁꯦ ꯁꯤꯁꯤꯒꯤ ꯑꯩꯅ ꯆꯦꯛ ꯇꯧꯖꯕꯅꯦ ꯃꯥꯒꯤ ꯀꯩ ꯑꯁꯣꯏꯕ ꯂꯩ ꯈꯣꯠꯄ ꯂꯩ ꯍꯥꯏꯕꯗꯣ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯂꯥꯛꯏꯉꯩꯁꯤꯗꯀꯣ ꯕ꯭ꯔꯣꯅ ꯑꯣꯟꯂꯥꯏꯟꯗꯒꯤ ꯄꯩꯁꯥ ꯀꯌꯥꯃꯨꯛ ꯇꯥꯟꯕ ꯉꯝꯕꯒꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯦ ꯑꯗꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯗꯨꯝ ꯑꯩ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ताꯟꯕꯗꯤ ꯑꯣꯏꯗꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯊꯥꯒꯤ ꯑꯗꯨꯝ ꯈꯣꯔꯁꯥ ꯏꯃꯨꯡ ꯃꯅꯨꯡ ꯃꯆꯥ ꯑꯃ ꯌꯥꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯃꯤ 2-3 ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝ ꯈꯣꯔꯁꯥꯗꯤ ꯑꯗꯨꯝ ꯄꯨꯏ ꯑꯗꯨꯒ ꯑꯍꯦꯟꯕ ꯑꯥꯔꯅꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯕꯗꯤ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯌꯨꯇꯨꯕꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯑꯥꯔꯅꯤꯡ ꯇꯧꯔꯤꯁꯦ ꯚ꯭ꯌꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦꯕꯀꯣ ꯑꯦꯗꯁꯦꯟꯗꯒꯤ ꯑꯩꯈꯣꯏꯅ ꯑꯥꯔꯅꯤꯡ ꯇꯧꯔꯤꯁꯦ ꯚ꯭ꯌꯨ ꯂꯥꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯁꯤꯗꯒꯤꯁꯨ ꯑꯥꯔꯅꯤꯡ ꯐꯪꯕꯅꯤꯅ ꯃꯌꯥꯝ ꯑꯃ ꯇꯥꯟꯕꯗꯤ ꯑꯣꯏꯗꯦ ꯇꯧꯕꯇꯕꯨ ꯄꯩꯁꯥ ꯇꯥꯟꯗꯕꯇ ꯅꯠꯇꯅ ꯑꯩꯅ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯣꯕꯤ ꯑꯃꯁꯨ ꯑꯣꯏꯕ ꯑꯗꯒꯤ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯕꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯕꯗꯤ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯑꯥꯔꯅꯤꯡ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯨꯝꯕ ꯅꯣꯂꯦꯖ ꯃꯌꯥꯝꯁꯦ ꯑꯩ ꯏꯁꯥꯒꯤꯁꯨ ꯇꯥꯟꯁꯤꯟꯕ ꯑꯗꯒꯤ ꯑꯩꯅ ꯏꯁꯥꯅ ꯇꯥꯟꯁꯤꯟꯕ ꯅꯣꯂꯦꯖꯁꯤꯡꯁꯦ ꯃꯌꯥꯝꯗꯁꯨ ꯁꯦꯌꯔ ꯇꯧꯕ ꯃꯁꯤꯒꯤꯅꯦꯕ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯃꯗꯤ ꯊꯝꯖꯒꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯈꯛꯇꯪꯒꯤ ꯋꯥꯁꯨ ꯅꯠꯇꯦ ꯍꯥꯏꯔꯤꯕꯁꯤꯗ ꯏꯁꯥꯒꯤ ꯅꯣꯂꯦꯖ ꯇꯥꯟꯕꯅꯦꯅ ꯈꯟꯖꯩ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯑꯗꯣ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯑꯗꯣꯝꯅ ꯀꯩ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯗꯣꯝꯅ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯥꯏꯚ ꯂꯥꯛꯏꯉꯩꯁꯤꯗ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯉꯝꯅꯕ ꯑꯩ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯨ ꯑꯞꯂꯣꯗ ꯇꯧꯖꯒꯗꯕꯅꯤ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯗꯨꯕꯨ ꯉꯝꯖꯈꯤꯗ꯭ꯔꯦ 1x ꯕꯤꯠꯁꯦ ꯁꯥꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏ ꯑꯗꯣ 1x ꯕꯤꯠꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯟꯅꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯗꯤ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯌꯥꯗꯦꯅ ꯍꯥꯏꯕꯤꯔꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ 1xꯁꯦ ꯑꯩꯈꯣই ꯀꯩꯒꯨꯝꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯌꯥꯝ ꯂꯥꯛꯑꯦꯕꯀꯣ ꯃꯣꯏ ꯕꯣꯅꯁꯁꯤꯡ ꯑꯦꯗ ꯃꯅꯤ ꯇꯧꯕꯒꯤꯁꯨ ꯕꯣꯅꯁ ꯆꯥꯎꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯣ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯒꯦꯝꯒꯨꯝꯕ ꯑꯣꯏꯅ ꯁꯥꯟꯅꯕꯤꯌꯨ ꯃꯄꯥꯟ ꯂꯝꯒꯤ ꯒꯦꯝꯁꯤꯡꯁꯦ ꯌꯥꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯇꯤꯟꯄꯇꯤꯒꯨꯝꯕ ꯔꯝꯃꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯒꯦꯝꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕꯀꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯖꯦꯅꯨꯏꯟ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯔꯁ ꯀꯥꯏꯅ ꯂꯩꯔꯤ ꯇꯦꯛꯁ GST ꯀꯛꯑꯦ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯑꯦꯞꯁꯅꯦꯕꯀꯣ ꯀꯩꯒꯨꯝꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯑꯃꯇꯪ ꯇꯧꯖꯒꯦ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯣꯟꯂꯥꯏꯟ ꯒꯦꯝꯕ꯭ꯂꯤꯡꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯌꯦꯕ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯏꯕꯁꯤꯗ ꯍꯥꯏꯗꯤ ꯒꯦꯝꯗꯨꯅ ꯐ꯭ꯔꯣꯗꯀꯨꯝꯕ ꯑꯣꯏꯔꯝꯕ ꯀꯩꯒꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯕꯦꯡꯁꯨ ꯐ꯭रीꯖ ꯇꯧꯕ ꯌꯥꯏꯑꯕ ꯑꯁꯦꯡꯕꯅꯤ ꯃꯌꯥꯝ ꯀꯣ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯒꯦꯝ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯇ꯭ꯔꯁꯇꯦꯠ ꯑꯣꯏꯕ ꯒꯦꯝꯁꯤꯡ ꯑꯗꯣꯝꯅ ꯊꯤꯕꯤꯌꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯥꯟꯅꯕꯤꯌꯨ ꯑꯦꯅꯤ ꯒꯦꯃꯤꯡ ꯄ꯭ꯂꯦꯠꯐꯣꯝ ꯈꯨꯗꯤꯡꯃꯛꯇꯀꯣ ꯁꯦ ꯀꯂꯔ ꯄ꯭ꯔꯤꯗꯤꯛꯁꯟ ꯑꯣꯏꯔꯁꯨ ꯑꯁꯤꯒꯨꯝꯕ ꯃꯃꯥꯡꯗꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯔꯤꯁꯔꯁ ꯇꯧꯕꯤꯌꯨ ꯑꯗꯒꯤ ꯑꯁꯨꯕꯤ ꯕ꯭ꯂꯣꯛ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯅ ꯄꯥꯕꯗ ꯁꯣꯏꯔꯥ ꯕ꯭ꯔꯣ ꯑꯩꯒꯤ ꯑꯁꯨꯕꯤ ꯕ꯭ꯂꯣꯛ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯕ꯭ꯔꯣꯗꯒꯤ ꯑꯗꯨꯝ ꯂꯩꯖꯔꯦ ꯕ꯭ꯔꯣꯒꯤꯗꯤ ꯑꯗꯨꯝ ꯂꯩꯖꯔꯦ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯀꯩꯝ ꯈꯟꯕꯤꯒꯅꯨ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯁꯤ ꯑꯗꯣ ꯍꯧꯖꯤꯛꯁꯤꯒꯤ ꯔꯣꯁꯟꯒꯤꯁꯦꯀꯣ ꯔꯣꯁꯟꯒꯤꯁꯦ ꯑꯩꯅ ꯁꯦꯝꯗꯣꯛꯆꯅꯤꯡꯕ ꯈꯔ ꯂꯩ ꯍꯥꯏꯕꯁꯤꯗ ꯑꯗꯣꯝꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯃꯗꯤ ꯑꯩꯅ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯣꯔꯤ ꯇꯦꯛꯁꯤꯃꯗꯤ ꯑꯩꯅ ꯌꯦꯡꯕ ꯐꯪꯗ꯭ꯔꯦ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯤ ꯑꯗꯨꯝ ꯈꯔ ꯁꯥꯡꯅ ꯍꯥꯞꯄꯤꯔꯛꯑꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯒꯤ ꯃꯇꯥꯡꯗ ꯈꯔ ꯑꯗꯣ ꯁꯣꯔꯠꯅꯦꯅ ꯀꯥꯏꯅ ꯚꯦꯂꯨꯕꯨꯗꯤ ꯂꯩꯇꯦ ꯑꯗꯣ ꯈꯔꯗꯤ ꯏꯕꯤꯌꯨ ꯇꯥꯏꯇꯜꯒ ꯆꯞ ꯃꯥꯟꯅꯅꯀꯣ ꯑꯗꯣ
ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯅ ꯍꯪꯕꯤꯔꯛꯑꯦ ꯆꯥꯛ ꯆꯥꯖꯔꯦ ꯑꯗꯣ ꯑꯁꯨꯕꯤ ꯕ꯭ꯂꯣꯛꯁꯦ ꯍꯧꯖꯤꯛ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯒꯦꯀꯣ ꯁꯤꯁꯦ ꯌꯥꯝ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯑꯁꯨꯕꯤ ꯕ꯭ꯂꯣꯛ ꯑꯁꯨꯕꯤ BLOG ꯕ꯭ꯂꯣꯛ AHUBI ꯍꯥꯏꯕꯅꯦꯕꯀꯣ AHUBI ꯑꯁ ꯆꯦꯅꯦꯜ ꯃꯃꯤꯡꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯈꯣꯏ ꯑꯁꯨꯕꯤ ꯕ꯭ꯂꯣꯛ ꯀꯥꯏꯅ ꯍꯥꯏ ꯌꯦꯡꯁꯤ ꯍꯥꯏꯔꯤꯕꯁꯤ ꯐꯪꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ ꯑꯁꯨꯕꯤ ꯕ꯭ꯂꯣꯛꯁꯦ 4 ꯋꯤꯛꯇꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯞꯂꯣꯗ ꯊꯦꯡꯅꯔꯦ ꯁꯤꯗ ꯂꯩꯔꯦ 4 ꯋꯤꯛꯀꯤ ꯁꯤ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯒꯤ ꯑꯗ ꯑꯩꯅ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯑꯁꯨꯕꯤ ꯕ꯭ꯂꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯕꯤ ꯕ꯭ꯂꯣꯛ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯑꯁꯨꯕꯤ ꯕ꯭ꯂꯣꯛꯀꯤ ꯁꯤꯒꯤ ꯑꯩꯈꯣꯏ ꯀꯥꯏꯟ ꯃꯥꯁꯇꯔꯒꯤ ꯋꯥꯇꯔ ꯃꯥꯔꯛ ꯂꯩꯔꯤꯁꯦ ꯁꯤ ꯂꯧꯊꯣꯛꯄꯤꯌꯨꯀꯣ ꯁꯤꯒꯤꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯗꯤꯠ ꯇꯧꯕꯤꯒꯅꯨ ꯀꯩꯒꯨꯝꯕ ꯁꯦꯝꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯁꯤ ꯀꯩꯒꯨꯝꯕꯗ ꯑꯩꯈꯣꯏ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯄ ꯌꯥꯏ ꯑꯗꯣ ꯐ꯭ꯔꯤ ꯑꯗꯣꯝꯅ ꯀꯥꯏꯟ ꯃꯥꯁꯇꯔ ꯍꯥꯏꯕꯗꯤ ꯋꯥꯇꯔ ꯃꯥꯔꯛ ꯂꯩꯇꯕ ꯄꯥꯝꯕꯤꯔꯒꯁꯨ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯎ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯋꯥꯆꯞ ꯅꯝꯕꯔꯅꯆꯤꯡꯕꯁꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯕꯅꯤ ꯑꯗꯣꯝꯅ ꯁꯣꯏꯗꯅ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯁꯤ ꯑꯗꯨꯝ ꯂꯤꯡ ꯊꯥꯖꯔꯛꯀꯦꯀꯣ ꯑꯗꯣ ꯁꯤ ꯍꯥꯟꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯜꯂꯒꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯡ ꯄꯥꯖꯔꯒꯦ ꯑꯗꯣ ꯁꯤ ꯆꯨꯝꯃꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯣꯏꯁꯦ ꯁꯣꯔꯠ ꯆꯦꯅꯦꯜꯅꯤ ꯍꯥꯏꯔꯤꯕꯁꯤ 145 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯀꯣ ꯑꯁꯨꯕꯤ ꯍꯧꯖꯤꯛꯀꯤ ꯑꯁꯨꯕꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯔꯕꯅꯤ ꯍꯧꯖꯤꯛꯀꯣ ꯁꯤꯗꯩꯁꯤꯗ ꯑꯗꯣ ꯁꯤ ꯌꯦꯡꯕꯤꯔꯣ ꯀꯃꯦꯟꯁꯤ ꯌꯥꯝꯅ ꯁꯥꯡꯕꯅ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯆꯥꯔꯖꯕꯗꯤ ꯍꯥꯏꯅ ꯑꯃ ꯊꯣꯛꯄꯗꯣ ꯀꯗꯥꯏꯗꯅꯣ ꯈꯪꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯇꯣꯞꯄ ꯍꯧꯖꯤꯛ ꯋꯤꯗ꯭ꯔꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯑꯗꯣ ꯀꯔꯝꯕꯗꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯕꯗꯤꯁꯦ ꯑꯩꯃꯛꯇꯤ ꯁꯤꯟꯅꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯤꯟꯅꯔꯒꯗꯤ ꯑꯩ ꯈꯪꯒꯗꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯂꯤꯡ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯆꯦꯛ ꯇꯧꯖꯒꯦ ꯀꯩ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ MD ꯁꯥꯍꯤꯠ ꯍꯥꯏꯌꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯒꯤ ꯍꯥꯏꯌꯦ ꯆꯦꯅꯦꯜ ꯃꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯍꯧꯖꯤꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯖꯔꯗꯕꯅꯤ ꯑꯗꯒꯤ ꯆꯦꯅꯦꯜꯁꯤꯗ ꯀꯩ ꯑꯁꯣꯏꯕ ꯂꯩ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯨꯝ ꯈꯪꯖꯕ ꯃꯌꯥꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯁꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯄ꯭ꯔꯃꯣꯠ ꯇꯧꯁꯤꯟꯅꯔ ꯂꯣꯏꯔꯦ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯃꯥꯏꯅ ꯆꯦꯅꯦꯜ ꯄ꯭ꯔꯃꯣꯠ ꯇꯧꯕ ꯈꯣꯠꯄꯁꯦ ꯁꯤꯅ ꯑꯗꯣꯝꯗ ꯕꯦꯅꯤꯐꯤꯠꯇꯤ ꯌꯥꯝ ꯑꯣꯏꯕꯗꯤ ꯑꯣꯏꯔꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯁꯥꯒꯤ ꯀꯟꯇꯦꯟꯁꯤꯡ ꯑꯞꯂꯣꯗ ꯇꯧꯕꯤꯌꯨ ꯔꯤꯒꯨꯂꯔ ꯑꯣꯏꯅ ꯋꯥꯛ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯃꯛꯇ ꯑꯗꯣꯝ ꯀꯔꯤꯝ ꯈꯟꯕꯤꯒꯅꯣꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯗꯤ ꯃꯊꯟꯇ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯚ꯭ꯌꯨ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯅ SEOꯁꯤꯅꯤ ꯃꯔꯨ ꯑꯣꯏꯔꯤꯁꯦ SEO ꯇꯧꯕ ꯀꯥꯎꯕꯤꯒꯅꯣꯕ ꯆꯦꯅꯦꯜꯁꯤꯗ ꯑꯩꯈꯣꯏ ꯇꯦꯛ ꯇꯥꯏꯇꯜ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯃ ꯑꯦꯇ꯭ꯔꯦꯛꯇꯤꯞ ꯑꯣꯏꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯍꯥꯞꯄꯤꯒꯗꯕꯅꯤ ꯑꯗꯣ ꯁꯣꯔꯠꯀꯤꯗꯃꯛꯇꯗꯤ ꯀꯟꯅ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯇꯦꯀꯣ ꯂꯣꯡ ꯆꯦꯅꯦꯜꯒꯤꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯗꯣ ꯁꯣꯔꯠꯀꯤꯗꯤ ꯑꯗꯣꯝꯅ ꯑꯞꯂꯣꯗ ꯇꯧꯕꯤꯔꯣ ꯍꯥꯏꯕꯁꯤꯗ ꯀꯣꯂꯥꯞꯇ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯕ ꯌꯥꯏ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯑꯩꯈꯣꯏ ꯚꯣꯏꯁ ꯑꯣꯚꯔꯁꯤꯃ ꯇꯧꯁꯤꯟꯕꯤꯌꯣꯕꯀꯣ ꯁꯤꯃꯗꯤ ꯀꯥꯎꯕꯤꯔꯒꯅꯨ ꯕ꯭ꯔꯣꯁꯦ ꯒꯦꯝꯁꯤꯡ ꯁꯥꯟꯅꯔꯒ 1 ꯂꯥꯈ ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯕ꯭ꯔꯣ ꯑꯗꯣ ꯕ꯭ꯔꯣ ꯑꯩꯁꯦ ꯒꯦꯝ ꯁꯥꯟꯅꯔꯒ 1 ꯂꯥꯈ ꯍꯦꯟꯅ ꯇꯥꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯌꯦ ꯑꯗꯣ ꯑꯩꯁꯦ ꯑꯩꯈꯣꯏ ꯒꯦꯝꯗꯗꯤ ꯌꯥꯝꯅ ꯄꯩꯁꯥꯁꯦ ꯏꯟꯚꯦꯁ ꯇꯧꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯁꯨ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯖꯒꯥ ꯅꯠꯇꯦ ꯏꯃꯨꯡ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯒꯦꯝꯁꯤꯗꯤ ꯀꯥ ꯍꯦꯟꯅ ꯑꯦꯗꯤꯛ ꯇꯧꯖꯗꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯁꯥꯟꯅꯔꯒꯗꯤ ꯅꯣꯡꯃꯒꯤ ꯂꯨꯄꯥ 200 ꯑꯃꯁꯨ 300 ꯑꯗꯨꯝ ꯄ꯭ꯔꯣꯐꯤꯠ ꯇꯧꯕ ꯉꯝꯃꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯑꯦꯗꯤꯛꯁꯟ ꯑꯣꯏꯅ ꯑꯩꯅ ꯇꯣꯏꯅꯁꯨ ꯁꯥꯟꯅꯗꯦꯕꯀꯣ ꯁꯦꯡꯅ ꯁꯤꯃꯇꯪꯗꯤ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯣ ꯑꯗꯣꯝꯁꯨ ꯀꯩꯒꯨꯝꯕ ꯁꯥꯟꯅꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯁꯤꯗ ꯑꯗꯣꯝꯒꯤ ꯃꯥꯡꯉꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯄꯩꯁꯥꯗꯨ ꯈꯛ ꯁꯥꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯇꯨꯡꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯩꯁꯥ ꯍꯥꯏꯕꯁꯤ ꯇꯥꯟꯕꯗ ꯌꯥꯝ ꯋꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯨꯄꯥ ꯑꯃ ꯁꯥꯕ ꯉꯝꯗꯦꯀꯣ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯗ ꯁꯤꯃꯗꯤ ꯑꯩ ꯊꯝꯖꯒꯦ ꯑꯩꯒꯤ ꯅꯣꯂꯦꯖ ꯑꯗꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯑꯗꯣ ꯒꯦꯃꯤꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯑꯇꯣꯞ ꯖꯒꯥ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯆꯨꯋꯦꯜ ꯐꯟꯗ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯏ ꯒꯣꯜꯗ ꯏꯟꯚꯦꯁ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯔꯤꯁꯔꯁ ꯇꯧꯕꯤꯌꯨ ꯇꯨꯡ ꯀꯣꯏꯅ ꯑꯔꯅꯤꯡ ꯇꯧꯕ ꯌꯥꯕꯗꯣ ꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯔꯣꯁꯟ HSKꯅ ꯍꯥꯏꯕꯤꯔꯛꯏ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯗꯥꯎꯟꯂꯣꯗ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯔꯤꯌꯦꯛꯁꯟ ꯚꯤꯗꯤꯑꯣ ꯍꯥꯞꯆꯤꯟꯕꯅꯦ ꯑꯣꯔꯤꯖꯤꯅꯦꯜ ꯑꯥꯎꯗꯤꯑꯣ ꯂꯧꯊꯣꯛꯑꯣ ꯍꯥꯏꯔꯣ ꯏꯌꯥꯝꯕ ꯑꯩꯒꯤꯗꯣ ꯍꯥꯏꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯃꯇꯦꯛ ꯃꯇꯦꯛ ꯑꯩꯈꯣꯏꯅ ꯍꯥꯞꯆꯤꯟꯕ ꯌꯥꯏ ꯑꯗꯣ ꯔꯤꯌꯦꯛꯁꯟ ꯇꯧꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯍꯥꯏꯕꯗꯤ ꯑꯗꯩꯗ ꯍꯣꯏ ꯔꯤꯌꯦꯛꯁꯟ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯁꯨ ꯊꯣꯛꯄꯗꯤ ꯀꯥꯏꯗꯦꯀꯣ ꯔꯤꯌꯦꯛꯁꯟꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯕꯅꯤ ꯔꯤꯌꯦꯛꯁꯟ ꯆꯦꯅꯦꯜꯁꯦ ꯇꯧꯕꯇꯕꯨ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯑꯥꯎꯗꯤꯑꯣꯗꯣ ꯃꯨꯠ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯒꯤ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯁꯤꯟꯕꯤꯒꯗꯕꯅꯤ ꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯅꯠꯇ꯭ꯔꯒꯗꯤ ꯍꯌꯦꯡ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯕ ꯉꯝꯃꯣꯏꯕꯀꯣ ꯃꯌꯥꯝ ꯁꯤ ꯑꯝꯇ ꯊꯝꯖꯒꯦ ꯕ꯭ꯔꯣ ꯌꯨꯇꯨꯕ ꯀꯃꯥꯏꯅ ꯍꯥꯡꯒꯅꯤ ꯕ꯭ꯔꯣ ꯍꯥꯏꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯍꯥꯏꯌꯦ MD ꯁꯥꯍꯤꯠꯅ ꯍꯥꯏꯕꯤꯔꯛꯏꯀꯣ ꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯕꯒꯤ ꯑꯣꯜꯔꯦꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ
ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯃꯃꯥꯡꯗ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏ ꯑꯗꯣꯝꯅ ꯁꯣꯔꯠ ꯆꯦꯅꯦꯜ ꯅꯠꯇ꯭ꯔꯒꯅ ꯂꯣꯡ ꯆꯦꯅꯦꯜ ꯍꯥꯡꯒꯗꯒꯦ ꯍꯥꯏꯕꯗꯨ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯄꯥꯝꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯐꯨꯜ ꯄ꯭ꯔꯣꯁꯦꯁ A to Z ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯛꯀꯦ ꯀꯩꯝꯇ ꯆꯤꯡꯅꯕꯤꯒꯅꯨ ꯑꯗꯣ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯎꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨ ꯌꯥꯝ ꯁꯥꯡꯉꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕ ꯑꯗꯒꯤ ꯐꯣꯟ ꯅꯝꯕꯔ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕꯗꯨꯗ ꯆꯦꯅꯦꯜꯒꯤ ꯀꯤꯋꯥꯔꯗ ꯍꯥꯞꯄ ꯑꯗꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯏꯕ ꯑꯗꯒꯤ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯈꯔ ꯁꯥꯡꯕ ꯃꯔꯝꯅ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯩꯅꯕ ꯃꯇꯝꯗ ꯃꯇꯝ ꯈꯔ ꯂꯧꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯇꯨꯡꯗ ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯁꯣꯏꯗꯅ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ ꯑꯁꯨꯕꯤ ꯕ꯭ꯂꯣꯛꯅ ꯌꯥꯝꯅ ꯐꯖꯕ ꯀꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯁꯨꯕꯤ ꯕ꯭ꯂꯣꯛꯄꯨ ꯑꯗꯣꯝ ꯕ꯭ꯔꯣ ꯑꯗꯣꯝꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯒꯤꯗꯤ ꯕꯦꯁꯅꯤ ꯑꯩꯁꯨ ꯕ꯭ꯔꯣꯗꯒꯤ ꯃꯇꯦꯡ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯅꯝꯕꯔ ꯑꯝꯇ ꯄꯥꯝꯃꯦ ꯅꯝꯕꯔꯁꯦ ꯁꯦꯡꯅ ꯑꯩ ꯆꯦꯅꯦꯜꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯄꯤꯖꯕꯅꯤ ꯑꯗꯣꯝꯅ ꯆꯦꯛ ꯑꯥꯎꯠ ꯇꯧꯕꯤꯌꯣ ꯆꯦꯅꯦꯜꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯨꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯅꯠꯇꯦꯀꯣ ꯆꯦꯅꯦꯜꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜ ꯄꯤꯕꯅꯦ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯖꯣꯏꯟ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯍꯥꯏꯕꯗꯨ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯗꯨꯗ ꯑꯩꯈꯣꯏ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯗꯧꯕ ꯈꯔ ꯈꯛꯇ ꯉꯥꯏꯔꯦ 1K ꯐꯣꯂꯣꯋꯔ ꯁꯣꯔꯤ 1K ꯐꯣꯂꯣꯋꯔ ꯌꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯆꯦꯅꯦꯜ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯑꯅꯧ ꯑꯅꯧꯕ ꯑꯗꯣꯝꯅ ꯁꯦꯝꯅꯤꯡꯕ ꯑꯗꯒꯤ ꯑꯗꯣꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯥꯝꯕꯤꯕ ꯇꯥꯔꯒꯁꯨ ꯃꯗꯨꯗ ꯑꯩꯈꯣꯏ ꯄꯣꯁ ꯇꯧꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔ ꯃꯇꯨꯡꯗ ꯍꯥꯏꯕꯗꯨꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯆꯤꯡꯕ ꯂꯧꯕ ꯌꯥꯏ ꯑꯗꯣ ꯀꯥꯟꯅꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯁꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯡ ꯁꯨꯗꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯄ꯭ꯔꯃꯣꯠ ꯇꯧꯅꯔꯒ ꯃꯗꯨꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏ ꯆꯥꯎꯈꯠꯃꯤꯟꯅꯕ ꯌꯥꯏꯑꯕ ꯑꯗꯨꯝꯕ ꯑꯃꯅꯤ ꯃꯃꯤ LOI ꯑꯣꯏ ꯃꯥꯜꯂꯦ ꯀ꯭ꯔꯦꯠꯁꯟꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯐꯦꯁꯕꯨꯛꯇꯒꯤ ꯚꯤꯗꯤꯑꯣ ꯗꯥꯎꯟꯂꯣꯗ ꯇꯧꯔꯒ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯑꯩ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯗꯨꯝ ꯈꯤꯇꯪ ꯁꯥꯡꯅ ꯏꯕꯤꯔꯛꯑꯣ ꯀꯃꯦꯟ ꯏꯕ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯑꯩꯅ ꯄꯥꯕꯗ ꯍꯥꯏꯗꯤ ꯄꯨꯔꯥ ꯁꯨꯝ ꯃꯤ ꯃꯌꯥꯝꯅ ꯀꯃꯦꯟꯁꯦ ꯑꯩꯈꯣꯏ ꯇꯧꯕꯤꯔꯛꯄꯅꯤꯅꯀꯣ ꯄꯥꯕ ꯅꯪꯍꯧꯗꯕꯁꯨ ꯌꯥꯎꯋꯤ ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯗꯨ ꯇꯧꯕꯤꯔꯒꯗꯤ ꯈꯤꯇꯪ ꯁꯥꯡꯅ ꯏꯕꯤꯔꯛꯑꯣ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯆꯦꯅꯦꯜꯁꯦ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯌꯨ ꯕ꯭ꯔꯣ ꯇꯧꯖꯒꯦ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯀꯣ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝꯁꯦ ꯌꯦꯡꯁꯤꯀꯣ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯍꯥꯏꯔꯗꯤ ꯃꯌꯥꯝ ꯊꯣꯛꯑꯅꯤꯌꯦ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯈꯤꯇꯪꯗꯤ ꯁꯦꯝꯗꯣꯛꯄꯤꯌꯨ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯈꯛꯇꯪ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯆꯦꯅꯦꯜ ꯌꯥꯎꯋꯤꯔꯥ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯆꯦꯅꯦꯜ ꯍꯥꯏꯅ ꯏꯖꯔꯒꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯡꯉꯁꯤ ꯕ꯭ꯔꯣ ꯑꯗꯣꯝꯒꯤ ꯑꯣꯟꯂꯥꯏꯟ ꯑꯩꯈꯣꯏꯒꯤ ꯗꯦꯂꯤ ꯏꯟꯀꯝ ꯆꯦꯅꯦꯜꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯪꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯣꯟꯂꯥꯏꯟꯒꯤ ꯁꯨꯃꯥꯏꯅ ꯊꯥꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯆꯦꯅꯦꯜ ꯃꯃꯤꯡꯁꯤꯃꯗꯤ ꯈꯔ ꯍꯣꯡꯗꯣꯛꯄꯤꯌꯣ ꯑꯗꯣꯝꯅ ꯁꯤꯒꯤ ꯆꯦꯅꯦꯜꯁꯦ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯤ ꯑꯩꯈꯣꯏ ꯑꯇꯣꯞꯄꯅ ꯃꯌꯥꯝ ꯂꯧꯔ ꯂꯩꯕꯅꯤꯅꯀꯣ ꯊꯤꯐꯝ ꯑꯃ ꯈꯪꯉꯔꯣꯏꯕ ꯈꯔ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕꯤꯌꯣ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯑꯇꯩ ꯑꯇꯩ ꯆꯦꯛ ꯇꯧꯅꯤꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯋꯥꯆꯞꯇ ꯀꯩꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯑꯩ ꯁꯣꯏꯗꯅ ꯆꯦꯛ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯕ꯭ꯔꯣ ꯅꯨꯡꯁꯤꯕ ꯊꯣꯛꯆꯣꯝꯁꯤꯅ ꯕ꯭ꯔꯣꯁꯦ ꯀꯗꯥꯏꯗꯒꯤꯅꯣ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅꯗꯤ ꯑꯩ ꯑꯗꯨꯝ ꯌꯦꯡꯖꯕꯅꯦ ꯑꯗꯣ ꯂꯥꯛꯆꯩ ꯚꯤꯗꯤꯑꯣꯗꯤ ꯐꯪꯖꯩ ꯀꯩ ꯍꯥꯏꯅꯣ ꯑꯩꯁꯦ ꯚꯥꯞ ꯇꯥꯖꯗ꯭ꯔꯦ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯟꯅ ꯌꯦꯡꯉꯦꯅ ꯍꯥꯏꯀꯣ ꯌꯦꯡꯉꯦ ꯑꯗꯣ ꯂꯥꯛꯆꯩ ꯀꯥꯟꯅꯕꯁꯨ ꯍꯥꯏꯕꯅꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯗꯒꯤ ꯐꯪꯖꯩ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯀꯃꯦꯟ ꯐꯖꯕ ꯄꯤꯕꯤꯔꯛꯄꯩꯗꯃꯛꯇ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯁꯦ ꯅꯣꯂꯦꯖꯦꯕꯜ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯑꯩꯒꯤ ꯈꯛꯇꯪꯅ ꯅꯣꯂꯦꯖꯦꯕꯜ ꯑꯣꯏ ꯍꯥꯏꯕꯅꯁꯨ ꯌꯥꯗꯦ ꯃꯌꯥꯝꯒꯤ ꯔꯤꯚ꯭ꯌꯨꯗꯨꯅꯤ ꯃꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯁꯤꯀꯣ ꯃꯌꯥꯝꯅ ꯁꯤ ꯐꯩ ꯅꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅ ꯀꯩꯒꯨꯝꯕ ꯁꯣꯏꯕ ꯂꯩꯔꯒꯁꯨ ꯍꯣꯏ ꯀꯩꯒꯨꯝꯕꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗ ꯁꯣꯏꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯁꯣꯏꯕꯗ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯑꯗꯣ ꯑꯩ ꯌꯥꯔꯤꯈꯩ ꯁꯦꯝꯗꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤꯁꯨ ꯈꯔ ꯊꯨꯏꯑꯦꯅ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯌꯥꯝꯕꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯦ ꯑꯦꯛꯁꯟꯒꯤ ꯃꯤ ꯀꯥꯏꯅ ꯈꯔ ꯊꯨꯝꯍꯜꯂꯦ ꯀꯥꯏꯅ ꯑꯗꯣ ꯑꯩ ꯌꯥꯔꯤꯈꯩ ꯑꯩꯒꯤ ꯉꯥꯡꯕꯁꯤ ꯈꯔ ꯇꯞꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩ ꯏꯁꯥꯁꯨ ꯈꯤꯇꯪ ꯐꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯀꯩꯒꯨꯝꯕꯗ
ꯐꯤꯡꯕꯅꯤꯅ ꯈꯤꯇꯪ ꯊꯨꯕꯁꯨ ꯌꯥꯎꯋꯦ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯗꯣ ꯃꯃꯤ ꯃꯃꯤ LOI ꯀ꯭ꯔꯦꯁꯟ ꯆꯦꯅꯦꯜꯁꯦ ꯆꯦꯛ ꯑꯝꯇ ꯇꯧꯕꯤꯔꯣ ꯌꯦꯡꯖꯒꯦ ꯁꯣꯏꯗꯅ ꯌꯦꯡꯖꯒꯦ ꯑꯗꯣ ꯆꯦꯅꯦꯜ ꯃꯃꯤꯡꯁꯦ ꯈꯔ ꯐꯖ ꯐꯖꯕ ꯊꯣꯟꯕꯤꯌꯣ ꯍꯥꯏꯕꯗꯤ ꯁꯤꯕꯨꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯃꯃꯤ LOI ꯀ꯭ꯔꯦꯁꯟ ꯁꯤꯗꯤ ꯆꯦꯅꯦꯜ ꯌꯥꯝ ꯆꯥꯎꯔꯦ ꯀꯩꯅꯣ ꯃꯃꯤ LOI ꯀ꯭ꯔꯦꯁꯟꯒꯤꯁꯦ ꯑꯩꯈꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯦ ꯑꯗꯣ 16.1 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯔꯦ ꯍꯥꯏꯕꯁꯤꯗ ꯁꯤ ꯆꯨꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯖꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕꯁꯤꯅꯤ ꯃꯔꯨ ꯑꯣꯏꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯁꯤꯟꯖꯔꯦ ꯑꯗꯣ ꯚ꯭ꯌꯨꯁꯨ ꯁꯤꯗꯗꯤ ꯐꯖꯅ ꯂꯥꯛꯑꯦ ꯕ꯭ꯔꯣꯒꯤꯁꯦ ꯑꯗꯨꯝ ꯐꯔꯦ ꯌꯥꯝ ꯐꯔꯦ ꯕ꯭ꯔꯣꯒꯤꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯟꯅ ꯚ꯭ꯌꯨ ꯂꯥꯛꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯒꯤ ꯆꯦꯅꯦꯜꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯃ ꯏꯕꯤꯔꯣ ꯑꯗꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯍꯥꯏꯔꯤꯕꯁꯤꯁꯨ ꯀꯣ ꯑꯗꯣ ꯍꯣꯝ ꯁꯦꯛꯁꯟꯁꯤꯗ ꯂꯥꯛꯑꯁꯤ ꯀꯔꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯁꯦꯝꯗꯣꯛꯆꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯚ꯭ꯌꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏꯑꯕꯀꯣ ꯀꯩꯒꯤꯅꯣ ꯚ꯭ꯌꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯇ꯭ꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯑꯩꯒꯤꯁꯦ ꯑꯔꯅꯤꯡ ꯔꯤꯂꯦꯇꯦꯠ ꯚꯤꯗꯤꯑꯣ ꯑꯣꯏꯕꯒꯤ ꯃꯔꯝꯒꯤꯅꯦꯕꯀꯣ ꯑꯔꯅꯤꯡ ꯔꯤꯂꯦꯇꯦꯠ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯔꯅꯤꯡꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯤꯅ ꯀꯥ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕꯁꯨ ꯑꯣꯏꯗꯦ ꯑꯗꯒꯤ ꯁꯤꯗꯤ ꯕꯣꯔꯤꯡꯁꯨ ꯆꯨꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯍꯦꯟꯕ ꯚ꯭ꯌꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯌꯥꯏ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕꯁꯤꯗ ꯋꯥꯛ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕ ꯇꯣꯄꯤꯛ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯁꯤꯒꯤ ꯃꯃꯤ LOI ꯀ꯭ꯔꯦꯁꯟꯁꯤꯅ ꯁꯦꯝꯕꯤꯔꯤꯁꯦ ꯌꯥꯝ ꯐꯩ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏ ꯀ꯭ꯂꯤꯛ ꯑꯃ ꯍꯦꯛꯇ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯁꯦꯝꯗꯣꯛꯆꯅꯤꯡꯕꯁꯤꯡ ꯌꯦꯡꯖꯒꯦꯀꯣ ꯚ꯭ꯌꯨ ꯑꯌꯥꯝꯕ ꯂꯣꯏ ꯂꯥꯛꯑꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯁꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯔꯤꯕꯁꯤ ꯁꯤꯗ ꯍꯦꯛꯇ ꯀ꯭ꯂꯤꯛ ꯇꯧꯖꯔꯒꯦ ꯑꯗꯣ ꯕ꯭ꯔꯣꯒꯤꯁꯦ ꯏꯁꯥꯒꯤ ꯀꯟꯇꯦꯟꯗꯤ ꯑꯣꯏꯗꯕ ꯃꯥꯜꯂꯦꯀꯣ ꯁꯤꯗ ꯊꯥꯒꯠꯂꯤꯁꯦ ꯌꯥꯔꯒꯗꯤ ꯏꯁꯥꯒꯤ ꯀꯟꯇꯦꯟ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯔꯕ꯭ꯔꯥ ꯕ꯭ꯔꯣꯒꯤꯁꯦ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯣꯏꯗꯦ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯚ ꯇꯧꯁꯦ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯇꯨꯡꯗ ꯂꯥꯏꯚ ꯇꯧꯖꯔꯛꯀꯦ ꯑꯗꯒꯤ ꯂꯦꯝꯕ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯕ꯭ꯔꯣ ꯑꯩ ꯕ꯭ꯔꯣꯗ ꯋꯥꯃꯗꯤ ꯍꯪꯖꯒꯦ ꯑꯗꯨꯕꯨ ꯂꯥꯏꯐ ꯁꯤꯗꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯣ ꯕ꯭ꯔꯣꯅ ꯍꯦꯝꯁꯇꯥꯔꯒꯤ ꯀꯣꯝꯕꯦꯠ ꯗꯦꯂꯤ ꯂꯧꯕꯤꯕꯗꯣ ꯂꯣꯛ ꯂꯩꯕ ꯌꯥꯎꯋꯦ ꯑꯗꯣ ꯀꯃꯥꯏꯅ ꯂꯣꯛ ꯍꯥꯡꯒꯅꯤ ꯍꯥꯏꯕꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯣ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯑꯩꯈꯣꯏ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠꯀꯤ ꯂꯣꯛ ꯂꯩꯕꯩꯅꯤ ꯁꯦꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠꯁꯤꯗ ꯑꯩꯈꯣꯏ ꯂꯣꯛ ꯂꯩꯔꯤꯕꯁꯦ ꯍꯥꯏꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯣꯝꯅ ꯃꯤ ꯈꯔꯗꯤ ꯏꯟꯚꯥꯏꯠ ꯁꯣꯏꯗꯅ ꯇꯧꯕꯤꯌꯣ ꯃꯤ ꯏꯟꯚꯥꯏꯠ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯁꯤꯗ ꯂꯣꯛ ꯂꯩꯒꯅꯤ ꯑꯃꯁꯨꯡ ꯂꯣꯛ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯃꯈꯥꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯂꯣꯛ ꯂꯩꯕ ꯖꯒꯥꯗꯨꯒꯤ ꯃꯈꯥꯗ ꯃꯥꯅ ꯑꯁꯤꯒꯤ ꯂꯦꯚꯦꯜꯁꯦ ꯑꯟꯂꯣꯛ ꯇꯧꯕꯤꯌꯣ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯗ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯀꯣ ꯁꯤꯒꯤ ꯃꯃꯤ LOL ꯀ꯭ꯔꯦꯁꯟꯒꯤꯁꯦ ꯃꯥꯒꯤꯁꯦ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯂꯩꯕ ꯃꯥꯜꯂꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯔꯨꯔꯕ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯂꯥꯛꯑꯦ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯔꯤꯌꯨꯁ ꯀꯟꯇꯦꯟꯁꯦ ꯀꯩꯒꯤꯅꯣ ꯂꯥꯛꯏꯁꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯤꯒꯤ ꯆꯦꯅꯦꯜ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯔꯤꯕꯁꯤꯗ ꯃꯈꯜ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯔꯤꯌꯨꯁ ꯀꯟꯇꯦꯟ ꯂꯥꯛꯄꯒꯤꯀꯣ ꯑꯌꯥꯝꯕꯅ ꯃꯤꯒꯤ ꯆꯦꯅꯦꯜ ꯃꯤꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯥꯒꯤ ꯀꯟꯇꯦꯟ ꯑꯣꯏꯅ ꯊꯥꯒꯠꯄꯤꯌꯨ ꯑꯗꯣ ꯃꯤꯒꯤ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯚꯤꯗꯤꯑꯣꯁꯤꯡ ꯊꯥꯒꯠꯀꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯁꯛ ꯎꯠꯄ ꯈꯔ ꯑꯃꯗꯤ ꯍꯥꯞꯄꯤꯌꯣꯕ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯅ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯏꯁꯥ ꯌꯥꯎꯔꯒ ꯁꯦꯝꯕ ꯍꯥꯏꯕ ꯇꯥꯔꯦ
ꯁꯤꯒꯨꯝꯕꯁꯤꯃꯗꯤ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯆꯦꯅꯦꯜꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯇꯅꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏ ꯀꯩꯒꯨꯝꯕ ꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯡꯁꯦ ꯑꯁꯤ ꯃꯅꯤꯄꯨꯔꯤꯒꯤ ꯏꯁꯩ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯟꯖꯩ ꯁꯤ ꯂꯩꯁꯦ ꯑꯗꯣ ꯇꯥꯏꯇꯜ ꯅꯨꯡꯇꯜꯗꯤ ꯐꯖꯅ ꯏꯔꯦ ꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯚ꯭ꯌꯨꯁꯨ ꯐꯖꯅ ꯂꯥꯛꯑꯦ ꯚ꯭ꯌꯨ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯑꯥꯔꯅꯤꯡ ꯇꯧꯕ ꯌꯥꯗ꯭ꯔꯒꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯁꯦꯡꯅ ꯑꯩꯈꯣꯏꯅ ꯌꯨꯇꯨꯕꯇ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯁꯨ ꯑꯥꯔꯅꯤꯡ ꯇꯧꯒꯦꯅ ꯂꯥꯛꯏꯅꯤ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯀꯣꯚꯤꯗ-19 ꯂꯥꯛꯈꯤꯕ ꯃꯇꯨꯡꯗꯒꯤꯅꯦꯕ ꯌꯨꯇꯨꯕꯁꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯥꯛꯏꯁꯤꯡꯁꯦ ꯑꯣꯟꯁꯤꯟꯅꯔꯤꯁꯤꯡꯁꯦꯀꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯍꯥꯡꯄ ꯃꯇꯝꯗ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯒꯁꯦ ꯁꯠ ꯚꯥꯏꯔꯦꯜ ꯆꯠꯂꯝꯃꯦ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯩꯅ ꯃꯇꯝꯗꯨꯗ ꯒ꯭ꯔꯣ ꯇꯧꯍꯧꯕ ꯌꯥꯏ ꯇꯧꯕꯇꯕꯨ ꯑꯩꯅ ꯍꯥꯏꯗꯤ ꯃꯇꯝꯗ ꯑꯥꯏꯗꯤꯌꯥ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯆꯦꯅꯦꯜꯁꯦ ꯃꯇꯧ ꯀꯔꯝꯅ ꯃꯦꯅꯦꯖ ꯇꯧꯅꯤ ꯀꯃꯥꯏꯅ ꯇꯦꯛ ꯏꯅꯤ ꯀꯃꯥꯏꯅ ꯇꯥꯏꯇꯜ ꯏꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯑꯗꯣ ꯕ꯭ꯔో ꯕꯤꯠꯃꯦꯠ ꯀꯦꯁꯇꯣ ꯋꯤꯗ꯭ꯔꯣꯜ ꯇꯧꯕ ꯌꯥꯗꯦ ꯀꯔꯤꯒꯤꯅꯣ ꯕ꯭ꯔో ꯕꯤꯠꯃꯦꯠ ꯀꯦꯁꯇ ꯑꯗꯣꯝꯅ ꯑꯥꯔꯅꯤꯡ ꯇꯧꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕꯗꯨꯗ ꯋꯤꯗ꯭ꯔꯣꯜ ꯇꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯇꯥꯛꯁ ꯑꯃ ꯄꯤꯕꯅꯦ ꯇꯥꯛꯁꯇꯣ ꯀꯝꯄ꯭ꯂꯤꯠ ꯇꯧꯕꯤꯌꯨ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯟꯁꯇꯣꯜ ꯇꯧꯕ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤꯅ ꯈꯟꯖꯩ ꯑꯩꯁꯨ ꯁꯤꯖꯤꯟꯅꯩ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯛꯑꯦꯕꯀꯣ ꯁꯤꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯕꯤꯌꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯋꯤꯗ꯭ꯔꯣꯜ ꯇꯧꯕ ꯌꯥꯒꯅꯤ ꯀꯥꯏꯅ ꯑꯗꯣ ꯍꯥꯏꯔꯤꯕꯗꯨ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯁꯣꯏꯗꯅ ꯊꯥꯔꯝꯒꯅꯤꯅ ꯈꯟꯖꯩ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯣ ꯋꯥꯆꯞ ꯅꯝꯕꯔꯗ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯑꯩꯅ ꯑꯉꯝꯕ ꯑꯗꯨꯝ ꯍꯥꯏꯔꯤꯕꯗꯨꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗꯨꯒꯤ ꯃꯇꯥꯡꯗ ꯑꯞꯗꯦꯠꯁꯤꯡ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯕ꯭ꯔꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕ ꯌꯥꯝ ꯀꯨꯏꯈ꯭ꯔꯦ ꯍꯥꯏꯌꯦ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯆꯦꯅꯦꯜ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯇꯔꯕꯣ ꯒꯦꯃꯤꯡ ꯃꯅꯤꯄꯨꯔ ꯀꯣ ꯇꯔꯕꯣ ꯒꯦꯃꯤꯡ ꯃꯅꯤꯄꯨꯔꯒꯤꯅꯤ ꯍꯥꯏꯕꯤꯔꯛꯏꯕꯁꯤ ꯕ꯭ꯔꯣ ꯃꯤꯅꯤ ꯒꯦꯝꯒꯤꯗꯣ ꯃꯤꯅꯤꯠ ꯂꯣꯏꯈ꯭ꯔꯕꯅꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯣ ꯍꯥꯜꯂꯦ ꯕ꯭ꯔꯣ ꯃꯤꯅꯤ ꯒꯦꯝꯒꯤꯗꯣ ꯂꯧꯕ ꯑꯝꯇ ꯉꯝꯗ꯭ꯔꯦ ꯃꯤꯅꯤ ꯒꯦꯝꯒꯤꯁꯦ ꯑꯩꯁꯨ ꯍꯟꯗꯛ ꯈꯔꯅꯤꯗꯤ ꯑꯦꯛꯇꯤꯞ ꯑꯣꯏꯗꯕ ꯃꯔꯝꯅ ꯍꯥꯏꯔꯤꯕꯗꯨꯗ ꯀꯟꯅ ꯂꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯁꯦ ꯈꯤꯇꯪ ꯆꯤꯜꯂꯦ ꯍꯟꯗꯛꯇꯤꯀꯣ ꯊꯕꯛꯁꯦ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯑꯞꯂꯣꯗ ꯇꯧꯕ ꯉꯝꯗꯗꯅ ꯑꯗꯣ ꯀꯩꯒꯨꯝꯕ ꯑꯗꯣꯝꯅ ꯃꯤꯅꯤ ꯒꯦꯝꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤꯡ ꯄꯥꯝꯕꯤꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯁꯣꯏꯗꯅ ꯅꯨꯡꯇꯤꯒꯤ ꯌꯥꯔꯤꯈꯩ ꯑꯞꯗꯦꯠ ꯇꯧꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕꯗꯨ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯀꯃꯥꯏꯅ ꯁꯣꯝꯗ ꯆꯤꯡꯒꯅꯤ ꯀꯥꯏꯅꯀꯣ ꯂꯩꯕꯁꯤꯡꯗꯨꯒꯤ ꯁ꯭ꯇꯦꯞꯁꯤꯡꯗꯣ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦꯅ ꯈꯟꯖꯩ ꯔꯣꯁꯟ HK ꯑꯩꯁꯤꯅ ꯏꯌꯥꯝꯕ ꯇꯦꯛ ꯀꯤꯋꯥꯔꯗ ꯑꯩꯒꯤꯗꯤ ꯅꯤꯌꯣꯝꯁꯨ ꯅꯣꯡꯃ ꯁꯦꯝꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯁꯦꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏ ꯇꯦꯛꯁ ꯇꯥꯏꯇꯜꯁ ꯑꯗꯒꯤ ꯀꯤꯋꯥꯔꯗꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯔꯦꯡꯀꯤꯡ ꯆꯜꯍꯟꯒꯗꯒꯦ ꯑꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯚ꯭ꯌꯨ ꯂꯥꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯕ꯭ꯔꯣ ꯀꯔꯝꯕ ꯒꯦꯝ ꯁꯥꯟꯅꯒꯦꯅ ꯍꯪꯕꯤꯔꯛꯏ ꯑꯩꯁꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛꯇꯤ ꯒꯦꯝ ꯀꯟꯅ ꯁꯥꯟꯅꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯇꯝꯁꯨ ꯁꯪꯗꯕ ꯃꯗꯨꯇ ꯅꯠꯇꯅ ꯑꯩꯅ ꯁꯥꯟꯅꯕ ꯒꯦꯝꯁꯤꯡꯗꯤ ꯉꯁꯥꯏꯁꯨ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏ ꯗ꯭ꯔꯥꯒꯣꯟ ꯚꯔꯁꯦꯁ ꯇꯥꯏꯒꯔꯁꯤꯃ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯑꯗꯒꯤ ꯁ꯭ꯂꯣꯠ ꯒꯦꯝꯁꯤꯡ ꯂꯩꯔꯤ ꯑꯩꯅ ꯑꯃ ꯁꯥꯟꯅꯕ ꯑꯗꯒꯤ ꯑꯃꯅ ꯀꯣꯜ ꯕꯦꯛ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯕꯗꯣ ꯃꯗꯨꯒꯤꯗꯨꯃ ꯐꯖꯅ ꯁꯥꯟꯅꯔꯦ ꯑꯗꯒꯤ ꯂꯨꯗꯨꯁꯨ ꯄ꯭ꯔꯣꯅꯤ ꯂꯨꯗꯨꯗꯤ ꯐꯖꯅ ꯁꯥꯟꯅꯩ ꯍꯥꯟꯅꯗꯒꯤꯀꯣ ꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯖꯨꯄꯤ ꯒꯣꯜ ꯂꯥꯛꯄ ꯃꯇꯝꯗ ꯍꯦꯛ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯗꯩꯗꯨꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯐ꯭ꯔꯤꯒꯤ ꯑꯥꯔꯅꯤꯡ ꯃꯌꯥꯝ ꯇꯧꯋꯦ ꯑꯍꯥꯟꯕꯗ ꯑꯅꯧꯕ ꯑꯦꯞꯁꯤꯡ ꯂꯥꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯑꯣꯐꯔꯁꯤꯡ ꯀꯌꯥ ꯑꯃ ꯄꯤꯕꯅꯦꯕꯀꯣ ꯐ꯭ꯔꯤꯗ ꯑꯥꯔꯅꯤꯡ ꯇꯧꯕꯒꯤ ꯑꯗꯨꯗꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯐꯖꯅ ꯇꯧꯖꯈꯤ ꯑꯗꯒꯤ ꯔꯁꯇꯁꯨ ꯐꯖꯅ ꯑꯗꯨꯝ ꯇꯧꯖꯈꯤ ꯑꯗꯒꯤ ꯑꯩꯈꯣই ꯀꯩꯅꯣꯗ ꯋꯤꯟꯖꯣ ꯒꯣꯜꯗꯁꯨ ꯇꯧꯋꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯨꯗꯨꯗꯤ ꯌꯥꯝ ꯁꯥꯟꯅꯩ ꯑꯗꯒꯤ ꯂꯨꯗꯨꯁꯤꯃ ꯑꯩ ꯑꯗꯨꯝ ꯁꯥꯟꯅꯔꯦ ꯐꯖꯅ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯀꯣꯜ ꯕꯦꯛꯁꯤꯃ ꯑꯗꯨꯝ ꯇꯧꯋꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯒꯤ ꯗ꯭ꯔꯥꯒꯣꯟ ꯚꯔꯁꯦꯁ ꯇꯥꯏꯒꯔꯁꯤꯃ ꯇꯧꯋꯦ ꯑꯗꯒꯤ ꯁ꯭ꯄꯤꯟꯁꯦ ꯑꯩꯈꯣꯏ ꯁꯐꯥꯔꯤ ꯑꯦꯟ ꯋꯦꯜꯗꯣ ꯃꯗꯨꯏꯗꯨꯃ ꯑꯩ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯩ ꯑꯗꯣ ꯑꯗꯣꯝꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤꯡ ꯄꯥꯝꯕꯤꯔꯒꯁꯨ ꯑꯩ ꯇꯨꯡꯗ ꯁꯦꯝꯖꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛ ꯍꯦꯛꯇ ꯁꯔꯆ ꯇꯧꯔꯁꯦꯕꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯒꯤ ꯆꯦꯅꯦꯜ ꯁꯔꯆ ꯇꯧꯔꯔꯣꯏꯁꯦ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯒꯠꯂꯤꯕ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣ ꯃꯇꯧ ꯀꯔꯝꯅ ꯑꯣꯟꯂꯥꯏꯟꯗ ꯑꯥꯔꯅꯤꯡ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯗ ꯁꯔꯆ ꯇꯧꯁꯦꯕ ꯃꯇꯧ ꯀꯔꯝꯅ ꯄꯩꯁा ꯇꯥꯟꯒꯅꯤ ꯁꯤꯗ ꯁꯔꯆ ꯇꯧꯔꯁꯤꯀꯣ ꯍꯧꯖꯤꯛ ꯌꯦꯡꯁꯤ ꯌꯦꯡꯕꯤꯌꯣ ꯁꯤꯗꯩꯁꯤꯗ ꯔꯦꯡ 2ꯗ ꯑꯩꯒꯤ ꯂꯥꯛꯏꯁꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯣꯝꯁꯨ ꯔꯦꯡꯀꯤꯡ ꯆꯜꯍꯟꯕꯤꯌꯣꯕ ꯔꯦꯡꯀꯤꯡꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯁꯦꯀꯣ ꯔꯦꯡꯀꯤꯡ ꯆꯜꯍꯜꯂ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕꯁꯤꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯔꯦꯡꯀꯤꯡꯁꯦ ꯆꯟꯕ ꯇꯥꯔꯒꯗꯤ ꯃꯤꯅ ꯁꯨꯝ ꯚ꯭ꯌꯨꯁꯦ ꯁꯨꯝ ꯂꯥꯛꯑꯗꯧꯅꯦꯕꯀꯣ ꯁꯤ ꯂꯩꯁꯦ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤ ꯀꯥꯏꯁꯦ ꯁꯨꯃꯥꯏꯅ ꯑꯗꯣꯝꯁꯨ ꯍꯥꯏꯔꯤꯕꯁꯤ ꯀꯩꯗ ꯁꯥꯟꯅꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯇꯦꯛ ꯇꯥꯏꯇꯜ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯗꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯀꯤꯋꯥꯔꯗꯁꯤꯡꯁꯦ ꯍꯥꯞꯄꯤꯌꯨ ꯑꯗꯣ ꯁꯤꯗ ꯑꯅꯤꯁꯨꯕꯗ ꯂꯥꯛꯏꯁꯦ ꯉꯔꯥꯡ ꯑꯩꯅ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣꯁꯦ ꯕꯦꯁ ꯑꯥꯔꯅꯤꯡ ꯑꯦ ꯋꯤꯗꯥꯎꯠ ꯏꯟꯚꯦꯁꯃꯦꯟ ꯀꯥꯏꯁꯦ ꯃꯇꯧ ꯀꯔꯝꯅ ꯄꯩꯁꯥ ꯇꯥꯟꯒꯅꯤꯁꯦ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯁꯔꯆ ꯇꯧꯔꯁꯤꯀꯣ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯁꯔꯆ ꯇꯧꯔꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯦꯡꯕꯤꯌꯨ ꯑꯩꯒꯤ ꯔꯦꯡ 1ꯗ ꯂꯥꯛꯏꯁꯦ
ꯁꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯦꯛꯁꯇ꯭ꯔꯥ ꯏꯟꯀꯝ ꯇꯥꯟꯒꯅꯤ ꯀꯥꯏꯁꯤꯅ ꯃꯈꯥꯗ ꯂꯥꯛꯏꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗ ꯔꯦꯡ ꯆꯜꯍꯟꯕꯁꯤꯅꯦꯕ ꯃꯊꯧ ꯇꯥꯏꯁꯦ ꯃꯇꯧ ꯀꯔꯝꯅ ꯁꯨꯃꯥꯏꯅ ꯔꯦꯡ ꯆꯟꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯚ꯭ꯌꯨꯗꯣ ꯁꯤꯗ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯚ꯭ꯌꯨꯁꯨ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯑꯗꯣꯝꯒꯤ ꯍꯥꯏꯔꯤꯕꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯥꯛꯀꯅꯦꯕꯀꯣ ꯁꯤꯅꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯁꯦ ꯃꯁꯤ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯇꯦꯛ ꯇꯥꯏꯇꯜ ꯗꯤꯁꯀ꯭ꯔꯤꯞꯁꯟꯁꯤꯅꯤ ꯍꯥꯞꯄ ꯃꯔꯨ ꯑꯣꯏꯁꯦ ꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯌꯦꯕ ꯕ꯭ꯔꯣ ꯐꯦꯁꯕꯨꯛꯇ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕ ꯍꯥꯏꯕꯗꯨ ꯐꯣꯂꯣꯋꯔꯁꯦ ꯀꯃꯥꯏꯅ ꯌꯦꯡꯒꯗꯒꯦ ꯑꯗꯨ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯏꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯐꯦꯁꯕꯨꯛꯀꯤ ꯃꯇꯥꯡꯁꯤꯃꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯐꯦꯁꯕꯨꯛꯁꯤꯗ ꯑꯩꯈꯣꯏ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ 10K ꯐꯣꯂꯣꯋꯔꯁꯤꯃꯗꯤ ꯗꯔꯀꯥꯔ ꯂꯩꯔꯦ ꯍꯥꯏꯕꯗꯨꯗ ꯃꯗꯨꯃ ꯁꯨꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯇꯧꯕ ꯌꯥꯗꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯦꯁꯕꯨꯛꯇꯒꯤ ꯑꯥꯔꯅꯤꯡ ꯇꯧꯕꯒꯤ ꯋꯦ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯗꯨ ꯕꯣꯅꯁꯇꯒꯤ ꯑꯗꯒꯤ ꯁ꯭ꯇꯥꯔꯗꯒꯤ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯀꯌꯥ ꯑꯃ ꯂꯩꯌꯦꯕꯀꯣ ꯃꯗꯨꯒꯤꯁꯤꯡꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯥꯔꯅꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯕꯅꯤ ꯃꯌꯥꯝꯁꯨ ꯑꯗꯣ ꯑꯗꯣꯝꯁꯨ ꯐꯦꯁꯕꯨꯛꯇ ꯑꯩꯈꯣꯏ ꯐꯣꯇꯣꯅꯆꯤꯡꯕ ꯑꯗꯒꯤ ꯔꯤꯜꯁꯅꯆꯤꯡꯕ ꯑꯞꯂꯣꯗ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯄꯣꯁ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯒꯤꯁꯨ ꯑꯥꯔꯅꯤꯡ ꯇꯧꯋꯦꯕ ꯍꯧꯖꯤꯛ ꯃꯌꯥꯝ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯅꯀꯣ ꯑꯗꯣ ꯑꯗꯣꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯒꯤ ꯃꯈꯥꯗ ꯑꯁꯨꯕꯤ ꯕ꯭ꯂꯣꯛꯁꯤꯅ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯌꯨꯇꯨꯕꯁꯦ ꯃꯣꯅꯤꯇꯥꯏꯖꯦꯁꯟ 5,000ꯁꯦ ꯆꯨꯝꯕ꯭ꯔꯣ 5,000 ꯍꯥꯏꯁꯦ ꯀꯩꯅꯣ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯏꯕꯤꯔꯛꯏꯕ ꯀꯃꯦꯟꯁꯦꯀꯣ 4,000 ꯑꯋꯥꯔ ꯋꯥꯆ ꯇꯥꯏꯝꯁꯤꯃꯗꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ 1,000 ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯃꯗꯤꯀꯣ ꯁꯤꯁꯤꯃ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯨꯇꯨꯕꯁꯤꯗ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤꯃꯗꯤ ꯃꯌꯥꯝ ꯊꯝꯖꯒꯦ ꯑꯗꯣ ꯌꯥꯝ ꯀꯨꯏꯅꯁꯨ ꯂꯥꯏꯚꯁꯦ ꯇꯧꯖꯔꯔꯣꯏꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯦꯛꯇꯤꯞꯁꯨ ꯑꯣꯏꯕꯁꯦ ꯌꯥꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯟꯖꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨ ꯃꯇꯨꯡꯗ ꯀꯩꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯞꯗꯦꯠꯁꯤꯡ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕꯁꯤꯡ ꯂꯩꯕ ꯇꯥꯔꯒꯁꯨ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯎ ꯑꯗꯒꯤ ꯑꯗꯣꯝꯅ ꯀꯔꯝꯕ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣꯁꯤꯡ ꯄꯥꯝꯕꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯎ ꯑꯗꯣꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯆꯦꯅꯦꯜꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯌꯥꯝ ꯊꯨꯅ ꯍꯥꯏꯕꯁꯤꯗ 1K ꯐꯣꯂꯣꯋꯔꯁꯤꯃ ꯁꯨꯍꯜꯂꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯗꯣꯝꯅ ꯍꯥꯏꯕꯁꯤꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯨꯜꯂꯒꯅꯦꯕ ꯃꯗꯨꯗꯩꯗꯨꯗ ꯑꯩꯈꯣꯏ ꯌꯨꯇꯨꯕꯀꯤ ꯑꯣꯏꯔꯣ ꯀꯩꯒꯤ ꯑꯣꯏꯔꯣ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯥꯔꯅꯤꯡ ꯇꯧꯃꯤꯟꯅꯕ ꯌꯥꯏꯑꯕ ꯁꯤꯃ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯕ꯭ꯔో ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯌꯨꯇꯨꯕ ꯆꯦꯛ ꯇꯧꯕꯤꯌꯨ ꯄ꯭ꯔꯣꯐꯥꯏꯜ ꯀꯩ ꯍꯥꯏꯅꯣ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯇꯧꯕꯤꯌꯨ ꯀꯩꯅꯣ ꯃꯨꯟꯅ ꯄꯥꯕ ꯊꯣꯛꯇ꯭ꯔꯦꯀꯣ ꯑꯩꯒꯤꯁꯦ ꯐꯣꯟꯁꯤ ꯑꯣꯏꯕ ꯃꯔꯝꯅ ꯑꯗꯩ ꯃꯤꯠꯁꯤꯁꯨ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯦꯅꯦꯜ ꯆꯦꯛ ꯇꯧꯕꯤꯌꯣꯅ ꯍꯥꯏ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝꯒꯤꯁꯦ ꯐꯪꯗꯦ ꯃꯌꯥꯝ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯝꯅꯤ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯊꯥꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯕꯀꯣ ꯑꯗꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯋꯥꯆꯞꯇ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯆꯦꯛ ꯇꯧꯖꯒꯦ ꯀꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯤꯡꯅꯆꯤꯡꯕ ꯊꯥꯔꯛꯄ ꯑꯗꯒꯤ ꯀꯔꯤ ꯀꯝꯗꯧꯅ ꯌꯨꯇꯨꯕꯇꯨꯗ ꯆꯦꯛ ꯇꯧꯕꯤꯌꯣ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯁꯨ ꯁꯦꯝꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯃꯌꯥꯝꯒꯤꯗꯃꯛꯇꯀꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯃꯅꯤꯄꯨꯔꯤ ꯆꯦꯅꯦꯜ ꯍꯥꯏꯅ ꯁꯔꯁ ꯇꯧꯕꯤꯌꯨ ꯑꯣꯀꯦ ꯑꯩ ꯑꯝꯇ ꯌꯦꯡꯖꯒꯦꯀꯣ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ इनकम मणिपुर चैनल जी येमिनारसिको ओके सी ओइबो मालेको ऑनलाइन डेली इनकम 140 सब्सक्राइबर सूरे ब्रोगी से 140 सब्सक्राइबर से ओइदोइरा सिंगातंग येंगमिनारसिको अदो मखादा कमेल अंतम पाजगे हेमस्टार कॉम्बैट से करम कांदा विड्रॉल यादोइनो ब्रो हेमस्टार कॉम्बैट से अखोइ हजि हजि सिनाइने अदो अखोइदा नते मियो क्याजु सिनारी हाइबसिदा कइगुंबा मखोइगी एयरड्रॉप से फंगबा तारगदी हाइदना अदोमसु दुम सिनाबियो हाइबदी हाइबसिदा मखोइना अनाउंस हाइदे अपडेट तौक मतुंगदा मतौ करमना अखोइ विड्रॉल यागदगे हाइबदुगी मतम मतमगी मतुंगिन अपडेट तो दुम शेयर तौजरके टेलीग्राम दा ओरसु वीडियो दा ओरसु अदो ममांगदा इना सेमजखिबा वीडियो दा खितंग नुवाइतबा खरा यावे अइना अखोइ थंबनेलसे एट्रैक्टिव ओइनबा हाइना अदगी थंबनेलसिदा क्लिक तौनिंगनबा हाइना खितंग क्लिक बेट खरगा तौबने हादो अदोमसु कइगुंबा अदोम क्रिएटर ओइबा तारगदी मदु खरगा तौबियो कइगिनो हादो मदुदा येंग मयामना क्लिक तौरगदोइसेको सिमा अदुम तौबिरो
ꯑꯗꯣ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝꯒꯤꯁꯦ ꯍꯧꯖꯤꯛ ꯌꯦꯡꯉꯁꯤꯀꯣ ꯗꯦꯂꯤ ꯏꯟꯀꯝꯁꯦ ꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯖꯔꯒꯦ ꯑꯩꯅꯀꯣ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯖꯔꯦ ꯍꯧꯖꯤꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯤꯒꯤꯁꯦ ꯃꯥꯒꯤꯁꯦ ꯍꯧꯖꯤꯛ ꯀꯩ ꯁꯦꯝꯅꯤꯡꯉꯥꯏ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯑꯩꯈꯣꯏ ꯌꯦꯡꯖꯒꯦ ꯍꯥꯏꯕꯁꯤꯗ ꯃꯤꯛꯁ ꯀꯟꯇꯦꯟꯂ ꯊꯥꯒꯠꯂꯤꯁꯦ ꯁꯣꯔꯠꯁꯤꯗ ꯆꯪꯉꯁꯤ ꯁꯣꯔꯠꯁꯨ ꯊꯥꯒꯠꯂꯦꯀꯣ ꯁꯣꯔꯠꯁꯤꯃꯗꯤ ꯑꯗꯨꯝ ꯊꯥꯒꯠꯄꯤꯌꯨ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯣꯔꯠ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯦꯅꯦꯜꯁꯦ ꯕꯨꯁ ꯑꯗꯨꯝ ꯇꯧꯕꯅꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯁꯤꯒꯤ ꯃꯤꯛꯁ ꯀꯟꯇꯦꯟꯁꯤꯃꯗꯤ ꯇꯧꯕꯤꯔꯨꯅꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯩꯒꯨꯝꯕ ꯑꯃꯇꯪ ꯁꯦꯌꯔ ꯇꯧꯖꯒꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯧꯖꯤꯛ ꯒ꯭ꯔꯣ ꯃꯌꯥꯝ ꯇꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯃꯤꯛꯁ ꯀꯟꯇꯦꯟ ꯇꯧꯁꯤꯜꯂꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯅꯦ ꯑꯗꯣ ꯑꯅꯧꯕ ꯋꯥꯈꯜ ꯃꯅꯤꯄꯨꯔ ꯀꯥꯏꯅ ꯂꯩꯕꯗꯨꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯋꯥꯛ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯗꯨꯗ 3000 + ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯂꯩꯕꯅꯤ ꯃꯗꯩꯗꯁꯨ ꯑꯗꯒꯤ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯗꯁꯨ ꯑꯩꯈꯣꯏ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯒ꯭ꯔꯣ ꯇꯧꯗ꯭ꯔꯤꯁꯦ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯛꯁ ꯀꯟꯇꯦꯟ ꯇꯧꯕꯁꯤꯅꯦꯕ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯁꯤ ꯇꯧꯕ ꯌꯥꯗꯦꯕ ꯁꯤ ꯅꯠꯇꯦ ꯍꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯁꯤ ꯅꯠꯇ꯭ꯔꯒꯗꯤ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯁꯦ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯂꯣꯒꯣꯁꯦ ꯀꯃꯥꯏꯅ ꯊꯣꯛꯑꯦ ꯍꯥꯏꯕꯗꯣ ꯁꯤꯃꯇꯪ ꯆꯦꯛ ꯇꯧꯔꯒ ꯉꯁꯤꯒꯤ ꯂꯥꯏቭ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯁꯨ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯃꯅꯤꯄꯨꯔ ꯂꯩ ꯑꯣꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯆꯦꯅꯦꯜꯅꯤꯅ ꯀꯔꯤꯝ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯥꯏꯚꯁꯨ ꯅꯨꯡꯉꯥꯏꯔꯤ ꯂꯥꯏꯚꯁꯦ ꯅꯨꯡꯉꯥꯏꯕꯁꯤꯗ ꯃꯔꯛꯇ ꯃꯌꯥꯝꯗ ꯀꯩꯒꯨꯝꯕ ꯑꯝꯇꯪ ꯊꯝꯖꯒꯦ ꯆꯥꯛ ꯏꯁꯤꯡ ꯎꯅꯕꯤꯔꯒꯗꯤ ꯀꯩꯀꯩ ꯑꯩꯈꯣꯏ ꯉꯁꯤ ꯀꯩ ꯃꯊꯦꯜ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯔꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯅꯁꯨ ꯑꯗꯨꯝ ꯈꯪꯅꯕ ꯃꯌꯥꯝꯅꯗꯤ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯛꯑꯦ ꯑꯩꯅꯗꯤ ꯃꯌꯥꯝꯗ ꯍꯪꯗ꯭ꯔꯦ ꯊꯥꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝꯁꯤꯒꯤ ꯂꯣꯒꯣꯁꯦ ꯄꯩꯁꯥ ꯌꯦꯛꯄ ꯊꯝꯅꯦꯜ ꯄ꯭ꯔꯣꯐꯥꯏꯜꯅ ꯃꯥꯟꯕꯅꯤ ꯑꯝꯇꯒ ꯀ꯭ꯂꯤꯛ ꯇꯧꯔꯒ ꯌꯦꯡꯖꯒꯦꯀꯣ ꯑꯩꯈꯣꯏ ꯂꯣꯒꯣꯁꯦ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯆꯦꯅꯦꯜ ꯍꯥꯏꯕꯅꯤ ꯕ꯭ꯔꯣ ꯁꯤꯗꯗꯤ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯀꯣ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯔꯥꯏꯋꯥꯏꯗ ꯌꯥꯎꯈ꯭ꯔꯕꯅꯣ ꯑꯩꯁꯦ ꯃꯦꯟ ꯇꯥꯗ꯭ꯔꯦ ꯃꯅꯤꯄꯨꯔ ꯑꯣꯟꯂꯥꯏꯟ ꯍꯥꯏꯅ ꯊꯣꯛꯑꯦ ꯁꯤꯗꯅ ꯊꯣꯛꯇ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝꯒꯤꯁꯦ ꯀꯃꯥꯏꯅ ꯊꯣꯛꯄꯅꯣ ꯈꯪꯗ꯭ꯔꯦ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯍꯥꯏꯅ ꯁꯔꯆ ꯇꯧꯕꯤꯌꯨ ꯐꯪꯒꯅꯤ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠ ꯗꯦꯂꯤ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠ ꯗꯦꯂꯤ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠ ꯗꯦꯂꯤ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯍꯦꯝꯁꯇꯥꯔ ꯀꯣꯝꯕꯦꯠ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕꯅꯤꯀꯣ ꯑꯣꯟꯂꯥꯏꯟ ꯗꯦꯂꯤ ꯏꯟꯀꯝ ꯗꯦꯂꯤ ꯏꯟꯀꯝ ꯗꯦꯂꯤ ꯏꯟꯀꯝ ꯃꯅꯤꯄꯨꯔ ꯑꯣꯏꯅ ꯍꯥꯞꯆꯔꯒꯦꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯊꯣꯔꯛꯑꯅꯤ ꯑꯁ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯑꯦꯍꯦ
थोकते मणिपुर हायरगसु थोकत्रे ऑनलाइन हेमस्टर कॉम्बैट ऑनलाइन डेली इनकम वरो बिबियादे जिकी कोई ऑनलाइन डेली इनकम की चैनल से थी फंगद्रे थीरदे आई सब्सक्राइब तन तौजगेन तौबने सिदा थोकत्रे को तो अतोपा चैनल गत थोए सि कमाइन तौइनो चैनल की कनो से कोई डिस्क्रिप्शन गुम्बा कई गुम्बा से फजन इद्रब जाला थोक ngамद्रे हेमस्टर कॉम्बैट ऑनलाइन डेली इनकम हाइबसिम सोइन इजरे अदगी ngसाइगी कोई कोई ऑनलाइन डेली इनकम हाइब मणिपुर की चैनल हाइबसिम सर्च तौजरे दो फंगद्रे अदुम WhatsApp तो इन थाबिरो आई सोइदना चेक तौजरगे WhatsApp तदुम टेक्स्ट तौबिरो किसु काइदे सब्सक्राइब न चिंगुसु तौजरके अदो मैम हाइदी आइसु ngasi खितंग वारबनिना याम सांगना मतम से लौजरोगे मैम गिदमक्ता अदो लाइव असिसु मतंग साइद टेंशन जरगे मैम वरो बिबी आदे मतुंग दै खोई लाइव उंग सोइदना तौजरके मरक मक्ता कइगिनो हाइबदा मैम गो वरी सानाजबसिसु अइंगोंदसु खरा नुंगाइजबा हाइबा तारे अदगी मैमना पिरकपा कमेंट अदगी मैमना हाइबिरकपा सजेशन सिंगदसु आई मतुंग मदुगी मतंगदा वीडियो सिंग प्रोग्राम सोइदना होनजगे मरमदना अदगी अहेनबा अदोमना खंगनिंगबा तारगसु दुम हाइबिरो ताथोगसिन तौनबे आई दुम अखोइपना दुम अदो ngasi गदमक्तदी मतंग असदा काइनरसी मैम पुनोंगता गुड नाइट हाइबसे थमजरी मैम पुनोंगसु अखोइ नुंगाइना पोथाबिरो ngasi गदमक्तदी मतंग साइ लोसिनजरगे थैंक यू फॉर वाचिंग लोसिनजरगे को मैम